ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯛꯅ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯁꯥꯖꯠꯄꯨ ꯈꯪꯕ ꯉꯝꯍꯟꯗꯦ꯫ ꯃꯥꯏꯊꯣꯡꯗꯤ ꯌꯥꯝꯅ ꯂꯥꯟꯖꯗꯕ ꯃꯥꯜꯂꯤ, ꯇꯧꯊꯣꯔꯛꯄ ꯊꯕꯛꯇꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯋꯥꯏꯕꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯅ ꯁꯥꯎꯍꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯈꯧꯃꯩ ꯃꯥꯅ ꯇꯧꯔꯤꯕ꯫ ꯃꯁꯛꯇ ꯃꯇꯧꯗ ꯌꯥꯝꯅꯃꯛ ꯐꯖꯩ ꯂꯩꯁꯥꯕꯤ ꯀꯌꯥ ꯃꯥꯒꯤ ꯃꯤꯅꯣꯛꯇ ꯀꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯧꯃꯩ ꯍꯨꯔꯥꯟꯕ ꯅꯨꯄꯥ ꯑꯃꯅꯤ, ꯀꯗꯔ ꯇꯧꯗꯨꯅ ꯅꯨꯄꯤꯗꯒꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯂꯧꯊꯣꯛꯏ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯋꯥꯡꯒꯤ ꯄꯪꯂꯤ ꯇꯧꯕ ꯊꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯑꯃ ꯌꯥꯜꯂꯦ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯇꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯝꯕꯤꯗꯨꯗ ꯆꯠꯂꯤ꯫ ꯊꯣꯏꯕ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ ꯁꯝꯕꯣꯏꯁꯥ ꯂꯝꯕꯤꯗꯨꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯈꯧꯃꯩꯅ ꯍꯦꯛ ꯎꯏ, ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯤꯗꯤ ꯑꯋꯥꯡꯒꯤ ꯇꯥꯗ ꯊꯣꯏꯕ ꯑꯄꯪꯕꯗꯨꯅꯤꯅꯦ꯫ ꯃꯈꯨꯠꯇ ꯉꯥ ꯑꯆꯧꯕ ꯑꯃ ꯄꯥꯏꯔꯒꯁꯨ ꯆꯠꯂꯤꯅꯦ ꯃꯁꯦ, ꯐꯖꯅ ꯇꯥꯟ ꯆꯥꯔꯦ꯫ ꯉꯥ ꯆꯥꯅꯤꯡ ꯂꯩꯔꯝꯕꯒ ꯃꯥꯒꯤ ꯉꯥꯁꯦ ꯀꯗꯔ ꯇꯧꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯂꯧꯔꯒꯦ꯫ ꯍꯣ ꯑꯩꯁꯦ ꯇꯀꯗꯤꯡ ꯍꯣ ꯑꯩꯁꯦ ꯕꯨꯗꯨ ꯈꯔ ꯆꯨꯔꯁꯨ ꯅꯨꯄꯤꯅꯗꯤ ꯉꯝꯂꯤꯌꯦ, ꯍꯣ ꯅꯨꯄꯤꯅꯗꯤ ꯉꯝꯂꯤꯌꯦ꯫ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯕ ꯐꯅꯦꯛ ꯁꯨꯔꯁꯨ ꯁꯨꯖꯒꯦ꯫ ꯍꯣ ꯑꯩꯁꯦ ꯕꯨꯗꯨ ꯈꯔ ꯆꯨꯔꯁꯨ ꯅꯨꯄꯤꯅꯗꯤ ꯉꯝꯂꯤꯌꯦ, ꯅꯨꯄꯤꯅꯗꯤ ꯉꯝꯂꯤꯌꯦ꯫ ꯍꯣ ꯑꯩꯁꯦ ꯕꯥꯂꯣ ꯇꯥꯗ ꯕꯥꯂꯣ ꯍꯥꯏꯔꯤꯁꯤ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯈ꯭ꯔꯦ꯫ ꯏꯁꯩ ꯁꯛꯄ ꯃꯌꯦꯛꯇꯨꯁꯨ ꯂꯥꯏꯃ ꯐꯖꯈ꯭ꯔꯦ, ꯀꯅꯥꯅꯕꯨ ꯏꯕꯅꯣ? ꯊꯣꯏꯕ ꯏꯁꯩ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, ꯐꯖꯕꯅꯤ ꯃꯌꯦꯛꯁꯤꯕꯨꯗꯤ ꯑꯩ ꯏꯁꯥꯅ ꯏꯖꯕꯅꯤ, ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯃꯗ ꯁꯛꯀꯦꯗꯨꯅ꯫ ꯁꯛꯀꯗꯧꯅꯤ ꯇꯥꯗ꯫ ꯃꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯗꯅ ꯍꯦꯛ ꯁꯛꯅꯕ ꯐꯤꯅ ꯆꯥꯝꯃꯒꯤ ꯃꯊꯛꯇꯒꯤ ꯇꯥꯗꯅ ꯊꯣꯝꯃꯛꯀꯅꯤ꯫ ꯇꯥꯗ ꯃꯥꯏ ꯃꯤꯠꯇ ꯄꯥꯟꯗꯅꯕ ꯈꯥꯡꯂ ꯀꯔꯤꯅꯣꯕꯗꯤ ꯎꯞꯄꯒ ꯆꯠꯄꯤꯌꯨꯀꯣ ꯏꯁꯩ ꯁꯛꯄ ꯆꯠꯄꯗ꯫ ꯀꯔꯤꯅꯣꯅꯦ ꯈꯣꯃꯩꯕꯣ, ꯃꯤꯒꯤꯗꯤ ꯏꯁꯩ ꯁꯛꯄꯗ ꯁꯦꯜ ꯆꯕꯨꯟ ꯊꯥꯅꯩ ꯍꯥꯏ, ꯑꯩꯅ ꯁꯛꯄꯗꯅ ꯀꯔꯤꯒꯤ ꯐꯤꯅꯥꯠ ꯑꯣꯏꯅ ꯊꯣꯝꯃꯛꯇꯣꯏꯕ? ꯑꯩꯕꯨ ꯀꯣꯛꯀꯁꯤ ꯉꯥꯎꯔꯦꯅꯦ꯫ ꯑꯗꯨꯕꯨꯔꯣ ꯇꯥꯗ, ꯏꯁꯩ ꯐꯖꯔꯗꯤ ꯁꯦꯜꯒꯤ ꯃꯍꯨꯠ ꯐꯤꯅꯥꯠ ꯑꯣꯏꯅ ꯊꯣꯝꯅꯩꯌꯦ, ꯃꯁꯤ ꯇꯥꯗ ꯈꯪꯕꯤꯗ꯭ꯔꯤꯕ꯭ꯔꯣ? ꯊꯣꯏꯕ ꯃꯥꯗꯤ ꯏꯄꯪ ꯍꯦꯛ ꯄꯪꯅ ꯈꯨꯝꯃꯤ, ꯀꯗꯥꯏꯗꯒꯤ ꯈꯪꯂꯒꯗꯒꯦꯅꯦ? ꯃꯄꯥꯟꯁꯨ ꯊꯣꯛꯇꯅ ꯅꯪꯅ ꯍꯥꯏꯔꯛꯂꯀꯥꯟꯗꯒ ꯈꯪꯂꯤꯕꯁꯤꯅꯤ꯫ ꯍꯣ ꯑꯩꯅ ꯍꯥꯏꯔꯃꯤꯅ ꯉꯁꯤꯗꯤ ꯈꯪꯖꯤꯜꯂꯣ꯫ ꯑꯗꯨ ꯇꯥꯗꯒꯤ ꯊꯃꯣꯏꯗꯨꯕꯨ ꯀꯔꯤ ꯊꯃꯣꯏꯅꯣ? ꯂꯥꯏꯃ ꯍꯛꯃꯜꯂꯤꯀꯣ ꯇꯥꯗꯒꯤ ꯊꯃꯣꯏꯗꯣ꯫ ꯊꯣꯏꯕ ꯏꯉꯛ ꯍꯦꯛ ꯉꯛꯅ, ꯀꯩꯗꯧꯔꯒꯦꯅꯦ ꯈꯣꯃꯩ? ꯀꯔꯤ ꯇꯧꯗꯅꯤ? ꯃꯤ ꯊꯥ ꯂꯦꯞꯂꯕ ꯃꯔꯨꯝ ꯄꯨꯔꯤꯕ ꯉꯥꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯊꯣꯡꯂꯒ ꯆꯥꯔꯨꯅꯤꯗꯣ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯃꯣꯏ ꯌꯥꯝ ꯀꯜꯂꯤꯀꯣ ꯇꯥꯗꯅ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯔꯝ ꯆꯠꯈ꯭ꯔꯦ ꯊꯣꯏꯕ ꯃꯥꯗꯤ꯫ ꯀꯔꯤꯅꯤꯅꯦ ꯈꯣꯃꯩ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪ ꯇꯥꯗꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯃꯝꯂꯦꯅꯦ꯫ ꯉꯥꯁꯤ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯚꯥꯞ ꯇꯥꯃꯟꯗꯦ ꯇꯥꯗ ꯅꯪꯁꯦ꯫ ꯑꯣ ꯇꯥꯗꯅ ꯄꯨꯔꯛꯂꯤꯕ ꯉꯥꯗꯣ ꯃꯔꯨꯝ ꯄꯨꯏ, ꯃꯆꯥ ꯀꯣꯛꯇꯧꯔꯦ ꯍꯥꯏꯕꯅꯤ꯫ ꯍꯥ ꯀꯔꯤꯕ? ꯈꯣꯃꯩ ꯃꯥꯅ ꯉꯥꯗꯨ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯒꯤ ꯇꯥꯞ ꯂꯧꯗꯨꯅ ꯇꯣꯡꯂꯤ ꯇꯧꯔꯤꯕ ꯃꯕꯨꯛꯇꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ, ꯇꯨ ꯎꯔꯦꯗꯅ ꯇꯥꯗ, ꯃꯕꯨꯛ ꯇꯣꯡꯂꯤꯕꯁꯦ ꯃꯅꯨꯡꯗ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯣ ꯉꯥꯁꯤꯗꯤ ꯁꯤꯔꯁꯤꯗꯤ, ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯁꯤꯔꯝꯅꯤꯅ ꯃꯆꯥ ꯄꯣꯛꯑꯔꯣꯏꯕ꯫ ꯑꯗꯨꯅ ꯈꯣꯃꯩ ꯉꯥꯗꯣ ꯑꯩ ꯄꯨꯈ꯭ꯔꯒꯦ, ꯅꯇꯩꯃꯅ ꯍꯜꯂꯛꯇ꯭ꯔꯦꯗꯅ ꯈꯨ ꯀꯥꯝꯂꯝꯃꯅꯤ, ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯀꯥꯏꯗꯩ ꯇꯥꯊꯣꯏꯕ, ꯉꯥꯁꯤ ꯁꯤꯕ ꯅꯠꯇꯦ, ꯋꯥꯟꯊꯔꯤꯕꯅꯤ꯫ ꯇꯨ ꯌꯦꯡꯉꯨ ꯃꯤꯍꯨꯜ ꯂꯩꯔꯤꯁꯦ꯫ ꯁꯤꯔꯕ ꯉꯥꯗꯨꯗ ꯇꯥꯞꯀ ꯄꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯃꯤꯍꯨꯜ꯫ ꯈꯣꯃꯩ ꯃꯈꯥ ꯇꯥꯏ, ꯇꯥꯗ ꯑꯩ ꯉꯥꯁꯤ ꯇꯨꯔꯦꯜꯗ ꯄꯨꯔꯒ ꯃꯔꯨꯝꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯜꯂꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯇꯥꯗ ꯉꯥ ꯃꯤꯔꯣꯟꯕꯤ ꯆꯥꯕꯒꯤ ꯃꯄꯣꯛ 3 ꯇꯥꯗ ꯄꯥ ꯄꯨꯕ ꯁꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯉꯥꯗꯨꯗꯤ ꯅꯥꯟꯊꯣꯛꯈꯤꯔꯣꯏꯗ꯭ꯔꯥ? ꯑꯗꯨ ꯅꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯉꯁꯤ ꯅꯇꯩꯃꯅ ꯑꯗꯨꯝ ꯀꯣꯂꯥ ꯇꯣꯠꯄꯒꯨꯝ ꯇꯣꯠꯇꯨꯅ ꯐꯨꯈꯤꯗꯧꯔꯤꯕꯅꯤ꯫ ꯅꯥꯟꯊꯣꯛꯏꯗ ꯇꯥꯊꯣꯏꯕ, ꯑꯩ ꯈꯣꯃꯩꯅꯤ ꯀꯩꯗꯧꯔꯒꯦ? ꯈꯣꯃꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇꯕꯨ ꯁꯣꯏ ꯍꯥꯏꯕ? ꯇꯥꯗꯗꯁꯨ ꯊꯦꯡꯈ꯭ꯔꯅꯤ, ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯑꯩ ꯉꯥꯁꯤ ꯇꯨꯔꯦꯜꯗ ꯐꯠ ꯄꯨꯔꯒ ꯃꯔꯨꯝꯁꯤ ꯐꯠ ꯀꯣꯛꯍꯜꯂꯝꯒꯦ꯫ ꯀꯣꯛꯍꯜꯂꯝꯃꯦꯗꯅ ꯑꯗꯨꯒ ꯉꯥꯁꯤ ꯇꯥꯗꯒꯤ ꯌꯨꯝꯗ ꯊꯤꯟꯖꯔꯛꯀꯦ꯫ ꯁꯣꯏꯗ꯭ꯔꯕ ꯅꯪꯒꯤ ꯋꯥꯁꯤꯕꯣ? ꯍꯩꯃ, ꯑꯩꯅ ꯑꯃꯨꯛ ꯇꯥꯗꯗ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯁꯣꯏꯅꯨꯀꯣ, ꯉꯥꯗꯨ ꯃꯔꯨꯝ ꯀꯣꯛꯄ ꯂꯣꯏꯕꯒ ꯐꯠ ꯊꯤꯜꯂꯧꯀꯣ꯫ ꯒꯙꯥꯗꯒꯤ ꯍꯦꯟꯅ ꯄꯪꯂꯕ
มีกระดามันถอยบะมหากสิไลไลนะคงไม่นะอปังมาสีดุนะงาเจ้าบุตรเลวีเขาคงไม่มาดินกนกตนะงาดูปูดุนะมายุ่งไม่ไกลรมเดสัตคีถอยบะมาสุมายุ่งเดเปรเปรไหลมังกรดมากินปีเมียมเจ้าวิสาวนะเลียบตุนเลยรำมาปูรอยเป็นหลักกูอุบดาสังสินตุนะหายนังสีดีบ่อยนะก็อินุดาสีระกบูไอ้กระไม้นิยมทันหลักตุนให้มาไอ้ดินังเสียยากาการีนักทวมละกะไก่เที่ยวนักสีกระบวยขลุดฮัตุกะนังดิสิรำดีบ่อยนัดติไก่เที่ยวตัดตานามักอุรักปะกินโนบะนังงาเลยพิสักระกะนุมิตคนนักอะไรสิอุนรักเกก็ตามเถอะไอ้บุคคลน่าอุนรักตุยงาเลยระกะดูพัดอะไรบ่อยสิพัดฮัลกปะกิโรมัมละบุกันดายุ่มสิสังบิเลยสิงาสิฮาวหูดงานักกระไดนัดติงานักกระไดโนบะนังนรีให้บังอาดูกระไดโนบะหายเกพี่นังสิบังสาวดูสาวีไอ้ภาษาอะไรกันดูรักให้นารูซุ่มให้บันไอ้น่าละพวกอีลำบีเดอคงไม่ทิ้งนี่อันนั้นเนี่ยคงไม่ทิ้งเนี่ยบัดดูดันเนี่ยไอ้น่ะยุ่งมาละพวกทิ้งนี่คงไม่ทิ้งเนี่ยบัดมาฆ่าต่อผู้ร้านมันมากบต่อทิ้งเนี่ยบัดก็แค่ดูรักคงไม่น่ะไอ้น่ะเลยรักพวกงาดูมีรุ่นบิงงานี่มารุมกบต่อวันเธอเกรงงาดูตัวเรื่องเด็กปูระก็มารุมพัดคู่หันละก็มายุ่งดมุกที่ละแกอีกนะไอ้น่ะเลยรักพวกงาดูมาหนูปูกรีมารุมกุบหนูบักว่าตาตัวเดิมเมียมเซาบีมาดีสองลิงบันถอยบะบูมาสาไปจนเป็ดเล็กเห็ดเทคนิคบะหาตกนิงบะพาวระบดีบุตรจูบะที่หันมันกกโตน่าอบะยกขกอันไปแล้วทุกไก่จันทิโลที่หันกกทุกไก่เก็บมันงาสิกินะไอ้น่ะเคยเดินกินนั่งน่ะมันเจ้าเดสาวิไอ้น่ะแต่มันนี่เจ้ากันเนาะไอ้กีน่ะน้องน่ะฉันให้มันน่ะไอ้น่ะเคยเดินไก่คงไม่ให้แบบมาหากี่ฮูรานแบบมากกตัวน่ะตาโตสินะกะปังบะสันมันเป็นนังวันตะกี้งาตุมันหอยบดอนั่งนักไก่ดอกดับบิกระฮะไก่ดอกดับบิกระบดอಅದು ದಿ ಮುಕ್ತಿ ಲಗ್ತುಯ್ನಿ ngಾ ಮರುಂ ಕೋನ್ ಬಲೋಯ್ರ ಐ ನಂಗ್ ಸಹ ಹಾಯ್ತಿದಿ ಲಕ್ಕನಿ ಮಿಯಂ ಸೋಬಿ ಪ್ರೊಕ್ ಸಾ ಐ ನೆ ಐ ಖೊಯ್ದೊಂಗ್ ಸಿ ತೆಕ್ ಮ ಕೈ ಛೋನಿಂಗಿ ತಕೋ ಐ ꯁꯥꯎ ꯈꯤꯅꯣꯕ ꯑꯝꯇ ꯇꯞꯊꯈꯣꯕ ꯉꯥ ꯃꯔꯨꯝ ꯄꯨꯕꯤ ꯆꯥꯕꯗꯨ ꯄꯥꯄꯨꯅꯤ ꯍꯥꯏꯗꯅ ꯈꯣꯃꯩꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯕꯤꯗꯅ ꯉꯥ ꯃꯔꯨꯝ ꯀꯣꯛꯍꯜꯂꯒ ꯊꯤꯜꯂꯛꯀꯦꯅ ꯍꯥꯏꯔꯤꯁꯤ ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯤ ꯀꯥꯏꯕꯒꯦꯕ ꯅꯨꯄꯤ ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯗꯣ ꯃꯦꯝꯆꯧꯕꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯐꯥꯛ ꯊꯥꯗꯨꯅ ꯍꯥꯏ ꯁꯟꯊꯤ ꯍꯥꯟꯕ ꯑꯄꯪꯕ ꯅꯪ ꯅꯪ ꯁꯤꯒꯤ ꯉꯥ ꯃꯔꯨꯝ ꯆꯥꯗ꯭ꯔꯤꯕ ꯅꯪ ꯆꯥꯗ꯭ꯔꯤꯕ꯭ꯔꯕ ꯅꯪ ꯅꯍꯥꯟ ꯅꯠꯇ꯭ꯔꯥ ꯉꯥ ꯃꯔꯨꯝ ꯉꯧꯕ ꯇꯦꯡꯀꯣꯠ ꯑꯃ ꯆꯥꯛ ꯐꯨꯃꯒ ꯅꯪ ꯆꯥꯈꯤꯕꯗꯣ ꯑꯗꯨꯒ ꯅꯍꯥꯟꯃꯨꯛꯁꯨ ꯉꯥ ꯃꯔꯨꯝ ꯄꯨꯕꯤ ꯑꯃ ꯏꯄꯥꯝꯗꯒꯤ ꯊꯤꯜꯂꯛꯑꯝꯗꯅ ꯅꯪꯅ ꯁꯦꯝꯂꯒ ꯉꯥꯗꯨꯁꯨ ꯊꯣꯡꯂꯒ ꯑꯩꯈꯣꯏꯅꯤ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯥ ꯆꯥꯈꯤꯕ ꯅꯠꯇ꯭ꯔꯕ ꯊꯣꯏꯕ ꯋꯥꯈꯜ ꯂꯥꯛꯄꯒꯣ ꯍꯣꯏꯅꯦ ꯅꯨꯄꯤ ꯆꯨꯝꯃꯤꯅꯦ ꯉꯥ ꯃꯔꯨꯝ ꯄꯨꯕꯤꯅꯤ ꯑꯩꯈꯣꯏꯅ ꯊꯣꯡꯂꯒ ꯆꯥꯈꯤꯕꯗꯣ ꯍꯣꯏꯅꯦ ꯅꯨꯄꯤ ꯀꯥꯏ ꯆꯪꯉꯣ ꯏꯃꯨꯡꯗ ꯌꯥꯝ ꯊꯨꯅ ꯅꯪ ꯉꯁꯤ ꯌꯨꯝꯕꯤꯗ ꯄꯨꯜꯂꯒ ꯏꯁꯤꯡ ꯍꯩꯕꯅ ꯐꯨꯗꯧꯔꯤꯕꯅꯤ ꯅꯪ ꯃꯤꯅ ꯁꯥꯟꯅꯔꯒ ꯏꯄꯪ ꯄꯪꯈ ꯌꯥꯕ ꯅꯪꯗꯤ ꯆꯩ ꯆꯥꯕ ꯇꯥꯕ ꯆꯪꯉꯣ ꯏꯃꯨꯡꯗ ꯃꯦꯝꯆꯧꯕꯤ ꯃꯥꯅ ꯊꯣꯏꯕꯕꯨ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯜꯂꯕꯤꯗꯨꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯗꯣꯏꯁꯅꯥ ꯁꯛꯇ ꯁꯨꯗ ꯁꯕꯥꯟꯗ ꯃꯨꯔꯇꯤꯗ ꯀꯨꯁꯨꯗ ꯀꯨꯃꯦꯟꯗ ꯋꯥꯠꯇꯕꯤ ꯁꯛꯍꯦꯟꯕꯤꯗꯣ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯀꯦ ꯁꯦꯝꯂꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥ ꯀꯨꯜꯂꯕꯤꯗꯨꯒ ꯌꯦꯡꯅꯕꯗ ꯃꯄꯥ ꯃꯆꯥꯕꯨ ꯑꯣꯏꯕ ꯌꯥꯒꯅꯤ ꯁꯦꯜꯒꯤꯗꯃꯛꯇ ꯊꯑꯣꯏꯅ ꯃꯄꯥꯒꯨꯝꯕ ꯍꯅꯨꯕꯁꯤ ꯂꯩꯔꯛꯂꯤꯕꯅꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯏꯊꯛ ꯏꯔꯥꯡꯗ ꯂꯨꯞꯄꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯏꯔꯥꯡ ꯇꯧꯁꯤꯜꯂꯒ ꯍꯦꯛꯇ ꯅꯝꯀꯣꯏ ꯀꯣꯏꯔꯤꯕꯅꯤ ꯃꯥꯅ ꯀꯨꯜꯂꯕꯤꯗꯨꯒꯤ ꯅꯨꯄꯤ ꯑꯍꯟꯒ ꯃꯆꯥꯅꯨꯄꯤꯒꯗꯤ ꯇꯣꯉꯥꯟꯅ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯂꯩꯔꯤꯕ ꯁꯪꯇꯞ ꯃꯥꯟꯕ ꯌꯨꯝ ꯃꯆꯥ ꯑꯃꯗ ꯍꯣꯡꯗꯣꯛꯇꯨꯅ ꯂꯩ ꯀꯨꯜꯂꯕꯤꯗꯨꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯦ ꯀꯨꯜꯂꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯊꯝꯕꯥꯜ ꯃꯅꯥꯇꯣꯟ ꯃꯆꯤꯟꯕꯥꯟ ꯁꯝꯅꯗꯨꯅ ꯃꯥꯒ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯃꯄꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯥꯗꯣꯏꯁꯅꯥꯅ ꯂꯩꯔꯤꯕ ꯗꯣꯝꯗꯣꯝꯗ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯅꯨꯄꯥꯕꯨ ꯄꯦꯜꯂꯛꯇ꯭ꯔꯗꯅ ꯅꯪ ꯑꯩꯅ ꯇꯔꯛ ꯀꯣꯏꯖꯔꯤꯕ ꯅꯨꯄꯥꯁꯤꯁꯨ ꯅꯪꯅ ꯁꯦꯠ ꯆꯕꯨꯟ ꯆꯥꯁꯤꯜꯂꯒ ꯁꯤꯜꯅ ꯂꯥꯡ ꯊꯥꯛꯇꯅ ꯇꯥꯕ ꯁꯟꯇꯒꯤ ꯃꯃꯤꯠ ꯊꯥꯒꯠꯂꯒ ꯅꯪꯅ ꯅꯝꯀꯣꯏ ꯀꯣꯏꯔꯤꯕꯅꯦꯕ ꯅꯠꯇ꯭ꯔꯣ ꯇꯧꯉꯝꯕꯤ ꯅꯪꯃꯨꯛ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯁꯦ ꯑꯩ ꯁꯨꯛꯊꯦꯡ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ ꯊꯥꯗꯣꯏꯁꯅꯥ ꯊꯋꯥ ꯁꯥꯗꯦ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯅ ꯈꯨꯝꯂꯛꯏ ꯕꯁꯟꯇ ꯍꯥꯏꯗꯤ ꯅꯨꯡꯁꯤ ꯕꯁꯟꯇ ꯂꯥꯛꯄꯗꯨꯔꯣ ꯊꯝꯕꯥꯜ ꯈꯣꯏꯗꯧ ꯊꯤꯠꯅ ꯍꯣꯏ ꯕꯁꯟꯇ ꯍꯥꯏꯗꯤ ꯅꯣꯏ ꯅꯄꯥ ꯕꯁꯟꯇꯗꯣ ꯅꯣꯛꯃꯤ ꯂꯩꯔꯝꯕ ꯊꯥꯗꯣꯏꯁꯅꯥ ꯐ꯭ꯔꯪ ꯁꯥꯎꯒꯠꯇꯨꯅ ꯍꯦ ꯉꯥꯡ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯣ ꯅꯠꯇꯦ ꯅꯪꯒꯤꯗꯣ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯕ ꯅꯄꯥ ꯇꯥꯊꯣꯛꯂꯒ ꯅꯪ ꯐꯨꯜꯂꯣ ꯍꯥꯏꯕ꯭ꯔꯣ ꯇꯥꯛꯑꯣ ꯍꯥꯏꯔꯤꯕꯅꯤ ꯑꯩꯗꯤ ꯏꯄꯥꯗꯨꯗ ꯅꯪꯒꯤ ꯅꯔꯝꯆꯠ ꯑꯣꯛꯇꯕꯗꯨꯁꯨ ꯁꯤꯟꯅ ꯇꯝꯊꯣꯛꯄꯤꯒꯦ ꯇꯥꯛꯑꯣꯕ ꯏꯁ ꯑꯩꯒꯤ ꯏꯔꯝꯆꯠꯅ ꯀꯩꯗꯧꯔꯒꯦꯕ ꯑꯩꯒꯤ ꯏꯔꯝꯆꯠꯁꯤꯅ ꯌꯦꯡꯉꯥꯡ ꯅꯪ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯊꯥ ꯑꯃꯒꯤ ꯅꯊꯤꯕꯣꯡ ꯆꯥꯅꯕ ꯁꯦꯜ ꯈꯔ ꯅꯄꯥꯁꯤꯗ ꯄꯤꯔꯤꯕꯗꯣ
ꯑꯩꯅ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯖꯤꯜꯂꯒ ꯆꯔꯤ ꯇꯠꯂꯒ ꯉꯧꯔꯒ ꯁꯤꯕ ꯄꯥꯝꯗ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯖꯕ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯊꯤꯡꯒꯗꯧꯔꯤꯕ ꯍꯦ ꯅꯨꯄꯥ ꯃꯨꯟꯕꯤ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯍꯥꯏꯁꯤꯗꯤ ꯅꯃꯥꯏꯗ ꯊꯨꯟꯗ ꯄꯥꯟꯕ꯭ꯔꯥ ꯀꯩꯅꯣ ꯏꯀꯥꯏꯕꯁꯨ ꯂꯥꯏꯕ ꯈꯪꯗꯦꯅꯦ ꯅꯪ ꯁꯛꯊꯤꯕꯤ ꯑꯣ ꯁꯛꯊꯤꯕꯤ ꯅꯁꯛꯇꯨ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥꯅꯁꯨ ꯄꯥꯝꯕꯤꯗ꯭ꯔꯦ ꯅꯪꯒꯤ ꯅꯨꯄꯥꯗꯨꯅ ꯅꯪꯒꯤ ꯅꯁꯛ ꯊꯤ ꯄꯥꯝꯗꯦ ꯑꯩꯒ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ ꯑꯗꯨꯗ ꯀꯣꯏꯔꯤꯕ ꯑꯩꯅ ꯍꯧꯔꯨꯕꯒ ꯅꯠꯆꯗꯦ ꯏꯁ ꯅꯪꯅ ꯁꯦꯜ ꯆꯕꯨꯟ ꯄꯤꯔꯒ ꯂꯥꯡ ꯊꯥꯛꯇꯨꯅ ꯑꯩꯒꯤ ꯇꯥꯕ ꯁꯟꯇꯕꯨ ꯅꯝꯐꯥ ꯐꯥꯔꯒ ꯀꯣꯏꯔꯒ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯅꯪꯒ ꯑꯣꯏꯅ ꯀꯣꯏꯅꯔꯁꯤ ꯍꯥꯏ ꯀꯥꯏꯅ ꯍꯦ ꯑꯐꯥꯎꯕꯤ ꯆꯤꯟꯊꯤꯕꯤ ꯅꯪꯅꯦ ꯏꯃꯥꯇꯣꯟꯒ ꯑꯣꯏꯔꯝꯗ꯭ꯔꯗꯤ ꯅꯪ ꯉꯛꯁꯝꯗ ꯄ꯭ꯔꯦꯛ ꯊꯨꯗꯦꯛꯂꯒꯅꯦ ꯇꯨꯔꯦꯜꯗ ꯀꯧꯂꯪꯈꯤꯗꯧꯅꯤ ꯅꯪ ꯍꯥꯏꯌꯦ ꯃꯆꯤꯟ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯂꯪꯂꯪꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯅꯤ ꯀꯥꯏ ꯍꯦꯛꯇ ꯍꯥꯏꯌꯦ ꯍꯥꯏꯔꯦ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯗꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯊꯤꯔꯤꯕ ꯅꯃꯥꯏꯗꯣ ꯌꯣꯡꯈꯣꯠꯅ ꯒ꯭ꯔꯣ ꯈꯣꯠꯇꯠꯄ ꯇꯥꯔꯦ ꯂꯩꯔꯝꯃꯨ ꯌꯣꯡꯈꯣꯠꯂꯧꯔꯒꯦ ꯑꯩ ꯂꯧꯊꯣꯛꯑꯁꯨ ꯑꯩ ꯉꯥꯏꯔꯝꯒꯦ ꯅꯪꯅ ꯈꯣꯠꯄ꯭ꯔꯥ ꯑꯩꯅ ꯈꯣꯠꯄ꯭ꯔꯥ ꯑꯃꯗꯤ ꯇꯧꯔꯅꯤ ꯂꯧꯊꯣꯛꯑꯣ ꯑꯩ ꯉꯥꯏꯔꯝꯅꯤ ꯑꯅꯤꯗꯨꯅ ꯀꯟꯅ ꯉꯥꯡꯅꯕꯗꯨ ꯀꯨꯜꯂꯕꯤꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜ ꯏꯕꯦꯝ ꯆꯥꯎꯕꯤꯅ ꯇꯥꯔꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯗꯒꯤ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯠꯅꯔꯤꯕ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯀꯨꯜꯂꯕꯤꯗꯨꯒꯤ ꯅꯨꯄꯤ ꯏꯕꯦꯝ ꯆꯥꯎꯕꯤ ꯑꯁꯤ ꯈꯔ ꯏꯪ ꯇꯞꯆꯩ ꯁꯥꯎꯕ ꯍꯩꯇꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯑꯗꯨꯅ ꯏꯇꯞ ꯇꯞꯅ ꯃꯆꯥꯗ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯊꯝꯕꯥ ꯀꯔꯤ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯇꯣꯟ ꯑꯁꯤ ꯈꯣꯟ ꯋꯥꯡꯅ ꯁꯤꯟꯗꯥ ꯄꯧꯗꯥꯅꯗꯨꯅ ꯈꯠꯅꯔꯤꯕꯕꯣ ꯊꯥꯗꯣꯏꯁꯅꯥ ꯄꯩꯊꯣꯛꯇꯨꯅ ꯅꯆꯥ ꯄꯣꯛꯂꯕꯗꯤ ꯅꯆꯥꯁꯤꯗ ꯕꯦꯕꯥꯔ ꯅꯨꯡꯕꯥꯔ ꯑꯗꯒꯤ ꯊꯧꯒꯜꯂꯣꯟ ꯈꯔꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯅꯆꯥꯁꯦ ꯌꯥꯗ꯭ꯔꯦ ꯃꯆꯥꯁꯤꯗ ꯕꯦꯕꯥꯔ ꯀꯥꯏꯗꯣ ꯁꯤꯀꯤꯝ ꯅꯛꯇ꯭ꯔꯦ ꯉꯁꯥꯏꯗꯒꯤꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯤꯕꯁꯦ ꯃꯄꯥꯒ ꯂꯩꯔꯝꯂꯕꯗꯤ ꯃꯥ ꯃꯅꯝ ꯑꯁꯤ ꯇꯠꯇ꯭ꯔꯤꯐꯥꯎ ꯄꯣꯁꯥ ꯁꯥꯖꯩꯅ ꯁꯥꯟꯊꯍꯜꯂꯝꯗꯧꯅꯤ ꯊꯝꯕꯥꯜ ꯍꯟꯗꯦ ꯑꯗꯨꯃꯛ ꯁꯥꯎꯅ ꯈꯨꯝꯃꯤ ꯊꯥꯗꯣꯏꯁꯅꯥꯅ ꯌꯨꯝꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯄꯥꯁꯤꯗ ꯂꯩꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯊꯃꯣꯏꯗ ꯌꯦꯛꯇꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯁꯥꯎꯅ ꯏꯃꯥꯒꯤ ꯅꯨꯄꯥ ꯐꯥꯎꯃꯟꯕ ꯄꯤꯔꯛꯇ꯭ꯔꯗꯅ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯑꯃꯨꯛ ꯎꯜꯂꯒ ꯀꯣꯏꯕꯤꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯕꯨꯁꯨ ꯕꯦꯕꯥꯔ ꯑꯗꯨꯗ ꯈꯪꯗꯦ ꯀꯥꯏꯅ ꯕꯗꯅꯥꯝ ꯄꯤꯕꯤꯔꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯉꯝꯗꯤ ꯉꯝꯕꯖꯥꯠꯅꯤꯀꯣ ꯅꯪꯁꯦ ꯊꯥꯗꯣꯏꯁꯅꯥ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯇꯨ ꯎꯔꯦꯗꯅ ꯇꯥꯔꯦꯗꯅ ꯅꯆꯥꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯁꯤꯖꯤꯟꯅꯔꯤꯕ ꯈꯣꯠꯂꯛꯏ ꯈꯣꯟꯗꯥꯁꯦ ꯁꯤꯐꯥꯎ ꯋꯥꯠꯂꯕꯅꯤ ꯆꯤꯟꯈꯛ ꯑꯣꯏꯔꯤꯕꯁꯦ ꯅꯪ ꯌꯥꯝ ꯐꯔꯕꯅꯤ ꯏꯃꯥꯇꯣꯟꯒ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯁꯥꯗꯣ ꯄꯦꯗ꯭ꯔꯦꯛ ꯊꯨꯗꯦꯛꯂꯒ ꯇꯨꯔꯦꯜꯗ ꯀꯧꯂꯪꯈꯤꯗꯧꯅꯤ ꯍꯥꯏꯗꯅ ꯍꯩꯃꯥ ꯍꯥꯏꯌꯦ ꯑꯃꯨꯛꯀꯁꯨ ꯃꯆꯤꯟꯁꯤꯅ ꯑꯩꯕꯨ ꯀꯧꯂꯪꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦ ꯇꯧꯊꯣꯔꯛꯄ ꯅꯔꯝꯆꯠ ꯑꯗꯨꯅ ꯍꯥꯏꯌꯟꯕ ꯊꯝꯕꯥꯜ ꯌꯥꯔꯦ ꯇꯣꯛꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯉꯥꯡꯅꯦ ꯑꯗꯨꯝꯅ ꯅꯃꯥꯇꯣꯟꯗ ꯍꯥꯏꯕ ꯍꯧꯅꯗꯦ ꯏꯃꯥꯇꯣꯟ ꯑꯣꯏꯔꯒ ꯃꯥꯅ ꯇꯧꯔꯝꯃꯤꯁꯤꯗꯤ ꯏꯃꯥꯅ ꯈꯪꯕ꯭ꯔꯣ ꯌꯥꯝ ꯑꯣꯛꯇꯕ ꯅꯨꯄꯤꯅꯦ ꯑꯁꯤ ꯃꯥꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯣꯛꯇꯕꯤ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯗꯨ ꯏꯕꯦꯝ ꯆꯧꯕꯤ ꯋꯥ ꯀꯥꯏꯅꯔꯛꯄ ꯇꯥꯔꯦ ꯈꯟ ꯃꯆꯥꯕꯨ ꯐꯨꯅꯤꯡꯗ ꯃꯈꯨꯠ ꯊꯥꯗꯨꯅ ꯐꯨꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯥꯡꯗ ꯋꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯝ ꯊꯛꯈꯥ ꯈꯪꯗ꯭ꯔꯤꯕ ꯃꯁꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪꯒꯤ ꯅꯃꯥꯇꯣꯟꯅꯤ ꯅꯃꯥ ꯑꯁꯤꯗ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯕꯨ ꯀꯔꯤꯅꯣ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯅꯪꯕꯨ ꯋꯥꯔꯛꯄꯤꯗꯕ ꯃꯆꯥꯅꯦꯗꯅ ꯍꯥꯏꯅꯈꯤꯔꯣꯏꯗ꯭ꯔꯥ ꯅꯪ ꯀꯔꯤꯒꯤ ꯋꯥꯈꯜ ꯈꯟꯊꯗꯦ ꯊꯥꯗꯣꯏꯁꯅꯥ ꯈꯨꯕꯥꯛꯀ ꯈꯨꯗꯨꯅ ꯀꯂꯛ ꯇꯨꯝꯄꯦꯜꯂꯤ ꯈꯔ ꯐꯨꯖꯤꯜꯂꯛꯑꯣ ꯃꯆꯤꯟꯁꯤ ꯊꯥꯖꯤꯜꯂꯣ ꯃꯁꯤꯁꯤꯗꯁꯨ ꯃꯆꯤꯟꯁꯦ ꯀꯟꯕ ꯐꯅꯕ ꯊꯝꯕꯥꯜ ꯃꯈꯖꯥꯏ ꯄꯥꯏꯗꯨꯅ ꯁꯥꯎꯅ ꯊꯥꯗꯣꯏꯁꯅꯥꯗ ꯌꯦꯡꯂꯝꯗꯨꯅ ꯊꯨꯅꯃꯛ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯒꯝ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ ꯏꯕꯦꯝ ꯆꯧꯕꯤ ꯃꯥꯁꯨ ꯇꯍꯥ ꯃꯆꯥꯕꯨ ꯇꯥꯟꯅꯈꯤ ꯊꯥꯗꯣꯏꯁꯅꯥ ꯃꯆꯤꯟ ꯄꯩꯊꯣꯛꯇꯨꯅ ꯁꯣꯜꯂꯤ ꯇꯧꯖ ꯁꯥꯏꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯃꯃꯥꯏꯁꯤꯁꯨ ꯏꯀꯥꯏꯕ ꯈꯪꯗꯦ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯃꯄꯥꯝꯗ ꯃꯆꯥ ꯇꯧ ꯉꯝꯃꯤꯁꯤ ꯄꯨꯔꯒ ꯀꯣꯛ ꯆꯠꯈꯤꯒꯦ ꯂꯩꯇꯦ ꯏꯈꯣꯜ ꯃꯇꯣꯟꯁꯤꯗ ꯅꯞꯇꯅ ꯎꯇꯥꯡꯕꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯩꯗꯤ ꯋꯥꯌꯣ ꯊꯣꯛꯅ ꯆꯤꯟꯗꯧꯔꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯆꯒꯦ ꯀꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯀꯦ ꯁꯦꯝꯖꯔꯝꯕ ꯀꯥꯁꯦ ꯃꯍꯥꯛꯀꯤ ꯁꯛꯊꯤꯕꯤ ꯑꯉꯥꯡ ꯑꯃꯅ ꯍꯦꯛ ꯍꯥꯏꯖꯤꯜꯂꯛꯇꯅ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯂꯤꯕꯁꯤ ꯑꯩꯕꯨ ꯅꯨꯄꯥ ꯎꯅꯕꯁꯤ ꯆꯠꯈꯤꯗ꯭ꯔꯦ ꯍꯣꯏꯗ ꯊꯨꯠ ꯂꯥꯎꯕꯤ ꯁꯛꯊꯤꯕꯤ ꯃꯥꯒ ꯈꯠꯅꯔꯒ ꯑꯩꯅ ꯀꯩꯗꯧꯕꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯣꯏꯗꯧꯔꯤꯕ ꯇꯞ ꯑꯗꯨꯝ ꯀꯦꯁꯤꯜꯂꯒ ꯆꯠꯀꯦꯗꯍꯦ ꯃꯄꯥ ꯇꯧꯖꯔꯨꯗ꯭ꯔꯥ ꯉꯁꯤꯁꯨ ꯈꯣꯝꯃꯩ ꯃꯃꯥꯟꯅꯕ ꯃꯥꯒ ꯁꯤꯟꯐꯝ ꯃꯥꯟꯅꯕ ꯍꯨꯔꯥꯟꯕ ꯑꯃꯒ ꯄꯨꯟꯗꯨꯅ ꯈꯨꯜꯂꯗꯨꯒꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯑꯍꯜ ꯑꯃꯒꯤ ꯌꯨꯝꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯊꯥꯡꯁꯨ ꯌꯦꯞꯂꯛꯂꯤꯕꯅꯤ ꯍꯣꯔꯦꯟ ꯊꯥꯡ ꯎꯛꯇꯨꯅ ꯀꯤꯍꯜꯂꯒ ꯃꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯗꯨ ꯂꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯈꯣꯝꯃꯩꯅ ꯏꯇꯥꯎꯊꯦꯕ ꯅꯪ ꯌꯧꯅꯕꯤ ꯀꯟꯅ ꯆꯦꯟꯕ ꯌꯥꯗꯦ ꯅꯊꯤ ꯆꯤꯠꯀꯦ ꯇꯧꯔꯤꯗꯣ ꯉꯁꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁ ꯎꯔꯣꯏꯌꯦ ꯑꯩꯕꯨ ꯑꯉꯧꯕꯒꯤ ꯃꯑꯣꯡꯗ ꯅꯍꯥꯟꯇꯕꯨ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯁꯤꯜꯂꯛꯄꯒꯤ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯌꯣ ꯌꯧꯔꯦ ꯃꯁꯤꯗ ꯂꯩꯕ ꯍꯅꯨꯕꯤꯁꯦ ꯂꯥꯎ ꯈꯣꯡꯕ ꯌꯥꯝ ꯊꯧꯅꯥ ꯐꯕꯅꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯒ ꯃꯉꯛꯁꯝ ꯑꯗꯨꯗ
ꯊꯥꯡ ꯊꯝꯂꯒ ꯃꯆꯤꯟ ꯃꯦꯟꯒꯗꯕ ꯈꯪꯉꯤꯗꯅ ꯍꯣꯏꯗ ꯑꯩꯅ ꯈꯪꯅ ꯇꯧꯔꯛꯀꯦ ꯀꯩꯗꯧꯔꯒꯦ ꯍꯩꯄꯥ ꯁꯥꯗꯅ ꯇꯥꯛꯁꯤꯜꯂꯛꯏ ꯅꯪꯗꯤ ꯅꯥꯇ꯭ꯔꯪ ꯈꯔ ꯆꯠꯄꯗꯨꯅꯅꯤ ꯇꯥꯛꯇ ꯌꯥꯗꯕ ꯑꯅꯤꯗꯣ ꯉꯥꯡꯅꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯦ ꯀꯔꯤ ꯑꯃꯠꯇ ꯊꯋꯥ ꯁꯥꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯤ ꯐꯅ ꯀꯨꯏꯅ ꯊꯣꯡꯗꯨ ꯊꯤꯜꯂꯤ ꯇꯨꯝꯂꯨ ꯃꯥꯜꯂꯤ ꯑꯍꯜ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯤꯔꯤ ꯍꯥꯏꯔꯛꯏ ꯍꯥꯏ ꯃꯊꯣꯡ ꯑꯣꯛꯇꯕ ꯃꯍꯥꯄꯥꯄꯤ ꯀꯅꯥꯅꯣ ꯑꯊꯦꯡꯕꯁꯤꯗ ꯉꯥꯡꯒ ꯇꯧꯗꯕꯤ ꯊꯣꯡ ꯊꯤꯜꯂꯤꯕꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯤ ꯆꯥꯒꯦꯅ ꯉꯥꯎꯁꯤꯟꯅꯔꯤꯕꯅꯣ ꯚꯨꯠ ꯑꯣꯏꯔꯁꯨ ꯅꯀꯣꯛꯇꯨ ꯊꯨꯗꯦꯛꯂꯒꯅꯦ ꯅꯤꯡꯒꯣꯡꯗ ꯅꯝꯁꯤꯟꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯈꯣꯃꯩ ꯈꯣꯟꯖꯦꯜ ꯑꯗꯨ ꯁꯦꯝꯗꯨꯅ ꯌꯥꯝ ꯁꯥꯊꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯅꯨꯕꯤ ꯌꯥꯇꯦꯛꯄꯤ ꯑꯩꯈꯣꯏ ꯊꯧ ꯑꯃꯒꯤ ꯌꯨꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ ꯊꯣꯡꯗꯤ ꯍꯥꯡꯗꯅ ꯅꯪꯅ ꯃꯅꯨꯡꯗꯒꯤ ꯍꯩꯄꯥ ꯁꯥꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯩꯈꯣꯏꯕꯨ ꯍꯅꯨꯕꯤ ꯅꯪꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯊꯥꯒꯣꯏ ꯃꯍꯥꯛ ꯈꯟꯖꯩ ꯀꯔꯤ ꯊꯧꯗꯣꯛꯀ ꯊꯣꯛꯂꯕ ꯖꯥꯠꯅꯣ ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯂꯤꯕꯁꯤꯕꯣ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥ ꯀꯅꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯈꯣꯃꯩ ꯃꯥꯁꯨ ꯑꯁꯨꯝꯅ ꯍꯦꯛꯇ ꯃꯇꯧ ꯃꯥꯅ ꯈꯨꯝꯂꯛꯏ ꯊꯣꯡꯁꯤ ꯌꯥꯝꯅ ꯇꯥꯡꯉꯣ ꯄꯥꯎꯁꯤ ꯌꯥꯝ ꯂꯨꯔꯦ ꯂꯩꯀꯥꯏ ꯈꯨꯃꯩ ꯑꯣꯏꯅꯔ ꯄꯥꯎꯅꯤ ꯇꯔꯥꯏ ꯇꯝꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯝꯅ ꯃꯥꯒꯤ ꯇꯨꯝꯕ ꯊꯨꯒꯥꯏꯔꯛꯄꯗ ꯊꯥꯒꯣꯏ ꯁꯥꯎꯅꯤꯡꯉꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯅꯨꯄꯥꯒꯁꯨ ꯊꯕꯛ ꯑꯃꯒꯤ ꯊꯪꯅꯕ ꯈꯨꯜꯗ ꯆꯠꯊꯣꯛꯈꯤ ꯃꯍꯥꯛ ꯃꯊꯟꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯨꯗꯤ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊ ꯇꯞꯤꯡ ꯂꯥꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯂꯛꯄꯒ ꯍꯥꯟꯅꯗꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯕꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯞꯂꯛ ꯄꯊꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯊꯥꯒꯣꯏꯒꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯊꯝꯗꯨꯅ ꯈꯣꯟꯖꯦꯜ ꯁꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯍꯅꯨꯕꯤ ꯂꯥꯎꯒꯅꯨ ꯍꯦꯛ ꯂꯥꯎꯔꯛꯄꯗ ꯅꯉꯛꯁꯝꯁꯤꯗ ꯊꯥꯡꯁꯤꯗ ꯂꯦꯜꯂꯒ ꯅꯊꯋꯥꯏꯗ ꯂꯧꯔꯦ ꯈꯪꯉꯣ ꯊꯥꯒꯣꯏ ꯏꯊꯛ ꯊꯛꯀꯠꯂꯤ ꯃꯤꯍꯨꯜ ꯃꯊꯣꯡ ꯈꯪꯗꯦ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯈꯣꯃꯩꯅ ꯙꯞ ꯇꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯌꯨꯝꯁꯤ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯄꯨꯝꯅꯃꯛꯀꯤ ꯊꯝꯐꯝ ꯄ꯭ꯔꯕꯞ ꯍꯥꯏꯔꯛꯎ ꯌꯥꯝ ꯊꯨꯅ ꯍꯥꯏꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯁꯣꯔꯥꯔꯦꯟꯗ ꯄꯥꯏꯔꯒ ꯂꯪꯈꯠꯈꯤꯗꯧꯔꯤ ꯊꯥꯒꯣꯏ ꯏꯊꯛ ꯊꯛꯀꯠꯅ 이보호 사, ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯖꯗꯦ ꯑꯩꯈꯣꯏꯅ ꯂꯩꯖꯗꯕꯒꯤ ꯆꯥꯡꯁꯦ ꯍꯌꯦꯡꯒꯤ ꯊꯣꯡꯅꯕ ꯆꯦꯡ ꯐꯥꯎ ꯍꯦꯛ ꯂꯩꯖꯗꯦ ꯌꯥꯔꯒꯗꯤ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯂꯨꯕꯗ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯁꯦꯜꯒ ꯌꯥꯎꯔꯕꯗꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯈꯖꯤꯛꯇ ꯑꯗꯨꯝ ꯄꯤꯔꯝꯃꯨ ꯍꯌꯦꯡ ꯆꯦꯡ ꯋꯥꯟꯒꯦ ꯈꯣꯃꯩꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯀꯔꯤ ꯊꯥꯒꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯀꯅꯣ ꯈꯪꯕꯗ ꯃꯣꯏ ꯁꯤꯒꯦ ꯇꯧꯋꯦ ꯏꯇꯥꯎ ꯃꯩꯁꯨꯠ ꯃꯥꯟꯕꯅ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ ꯁꯅꯥ ꯂꯨꯄꯥ ꯂꯩꯅ ꯂꯩꯇꯦ ꯍꯥꯏꯕ ꯉꯝꯃꯤꯁꯦ ꯃꯉꯛ ꯁꯝꯗꯨꯗ ꯊꯥꯡꯗꯨ ꯂꯦꯜꯂꯒ ꯃꯊꯣꯏꯗ ꯂꯧꯕ ꯌꯥꯗ꯭ꯔꯣ ꯅꯪ ꯊꯦꯕ ꯃꯥꯁꯨ ꯈꯣꯃꯩꯅ ꯍꯥꯏꯔꯦ ꯁꯥꯗꯅ ꯍꯟꯅ ꯇꯨꯅ ꯌꯦꯡꯗ ꯊꯥꯡꯗꯨꯅ ꯊꯥꯒꯣꯏꯒꯤ ꯃꯉꯛ ꯁꯝꯗꯨꯗ ꯂꯦꯜꯂꯤ ꯊꯥꯒꯣꯏ ꯃꯥꯁꯨ ꯊꯥꯡꯅ ꯂꯦꯜꯂꯤ ꯁꯥꯗꯅ ꯂꯥꯎ ꯈꯣꯡ ꯇꯧꯔꯤꯕꯅꯤ ꯊꯥꯡꯅ ꯂꯦꯜꯂꯤꯕꯅꯤ ꯇꯧꯔꯤꯕꯗꯨ ꯃꯌꯥ ꯌꯥꯎꯕ ꯅꯠꯇꯦ ꯈꯣꯃꯩ ꯑꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯈꯔ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯔꯤ ꯊꯥꯡꯅ ꯂꯦꯜꯂꯤꯕꯅꯤ ꯇꯧꯔꯤꯗꯨꯕꯣ ꯏ ꯁꯨꯛꯊꯣꯛ ꯍꯦꯛ ꯊꯣꯛꯂꯛꯇꯦ ꯀꯗꯥꯏ ꯊꯥꯡꯁꯤ ꯄꯤꯔꯣ ꯑꯩ ꯂꯦꯟꯒꯦ ꯅꯪꯅ ꯃꯤ ꯂꯦꯜꯂꯤꯕꯅꯤ ꯇꯧꯔꯤꯗꯣ ꯍꯌꯦꯡꯐꯥꯎ ꯂꯣꯏꯔꯣꯏ ꯐꯠ ꯍꯥꯠꯇꯣꯛꯂꯒ ꯑꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯄꯨꯔ ꯆꯠꯈ꯭ꯔꯁꯤ ꯊꯦꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨ ꯈꯣꯃꯩꯗ ꯐꯠ ꯄꯤꯔꯛꯏ ꯈꯣꯃꯩ ꯊꯥꯡꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯏꯈꯪ ꯀꯩꯅꯣ ꯁꯤꯗꯤ ꯊꯥꯡ ꯃꯌꯥꯅ ꯀꯗꯥꯏ ꯂꯪꯊꯣꯛꯑꯝꯃꯕꯣ ꯊꯥꯡ ꯃꯈꯣꯛ ꯈꯛꯇꯅꯤ ꯃꯇꯣꯟ ꯌꯥꯎꯗꯅꯤ ꯁꯤꯗꯤ ꯊꯦꯕ ꯏꯪꯉꯛ ꯉꯛꯅ ꯀꯩ ꯉꯁꯥꯏꯗꯤ ꯑꯩꯕꯨ ꯃꯌꯥ ꯌꯥꯎꯔꯒ ꯄꯨꯔꯛꯈꯤꯗꯥꯏ ꯑꯗꯨꯒ ꯀꯩꯅꯣ ꯃꯌꯥ ꯌꯥꯎꯔꯝꯗ꯭ꯔꯤꯁꯤꯅ ꯌꯦꯞꯁꯤꯟꯕꯗ ꯀꯦꯜꯍꯧꯔꯤ ꯖꯥꯠꯂꯥ ꯍꯣꯏꯅꯦ ꯊꯥꯡ ꯑꯁꯤ ꯃꯌꯥ ꯌꯥꯎꯗꯦꯅꯦ ꯍꯦ ꯊꯥꯡ ꯃꯌꯥ ꯌꯥꯎꯗꯕ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯍꯨꯔꯥꯟꯕ ꯆꯪꯂꯛꯂꯒ ꯑꯐꯥꯎꯒꯁꯨ ꯁꯥꯔꯗꯅ ꯈꯪꯂꯨꯗ꯭ꯔꯗꯣ ꯊꯥꯒꯣꯏ ꯐꯠ ꯂꯥꯎꯅ ꯊꯦꯕꯕꯨ ꯏꯟꯊꯣꯛꯂꯒ ꯃꯐꯤ ꯁꯦꯝꯗꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ ꯂꯥꯛꯑꯣ ꯉꯝꯂꯕꯗꯤ ꯊꯥꯒꯣꯏ ꯑꯩꯕꯨ ꯁꯣꯛꯂꯣ ꯂꯥꯛꯑꯣ ꯅꯁꯥ ꯁꯥꯒꯥꯟꯁꯤꯡꯗꯣ ꯇꯥꯞ ꯄꯥꯏꯔꯦꯔꯒ ꯊꯨꯗꯦꯛꯂꯒ ꯍꯨꯏꯗ ꯄꯤꯖꯊꯣꯛꯀꯦ ꯊꯦꯕ ꯏꯊꯛ ꯊꯛꯀꯠꯅ ꯏꯇꯥꯎ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯀꯔꯤ ꯇꯧꯕꯩꯕ ꯀꯩꯅꯣ ꯍꯅꯨꯕꯤꯁꯦ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯊꯝꯁꯤ ꯍꯩ ꯌꯦꯡꯗꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯅꯨꯕꯤ ꯐꯥꯁꯤ ꯈꯣꯃꯩꯒ ꯊꯦꯕꯒ ꯊꯥꯒꯣꯏꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯀꯔꯝꯅꯕꯨ ꯍꯩꯔꯤꯕꯅꯣ ꯈꯪꯗꯦ ꯍꯅꯨꯕꯤ ꯃꯥꯅ ꯆꯣꯡꯈꯠꯂꯛꯂꯒ ꯈꯣꯃꯩꯒꯤ ꯅꯥꯈꯥꯡꯗꯨꯗ ꯈꯪꯒꯥꯎ ꯀꯥꯎꯁꯤꯜꯂꯛꯏ ꯈꯣꯃꯩ ꯍꯦꯛ ꯂꯣꯏꯕꯒ ꯊꯦꯕ ꯃꯥꯁꯨ ꯈꯣꯃꯩꯗ ꯇꯧꯈꯤꯕꯗꯨꯒꯨꯝ ꯆꯣꯡꯈꯠꯂꯛꯇꯨꯅ ꯍꯦꯛꯇ ꯀꯥꯎꯁꯤꯜꯂꯛꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯀꯤ ꯇꯔꯪ ꯆꯠꯇꯨꯅ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯥꯒꯣꯏ ꯏꯃꯨꯡꯗꯒꯤ ꯊꯥꯎ ꯇꯩꯔꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯆꯩꯁꯨ ꯄꯨꯗꯨꯅ ꯊꯣꯔꯛꯂꯒ ꯐꯝꯗꯨꯅ ꯇꯔꯪ ꯆꯠꯂꯤꯕ ꯑꯅꯤꯗꯨꯗ ꯄꯪꯀꯟꯗ ꯀꯟꯁꯤꯜꯂꯛꯏ ꯈꯪꯕ꯭ꯔꯥ ꯆꯟꯗꯥꯟꯕꯅꯤ ꯍꯨꯔꯥꯟꯕ ꯌꯥꯝ ꯄꯥꯝꯈꯣ ꯁꯨꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯕꯗꯤ ꯆꯩꯁꯨ ꯆꯥꯕ ꯇꯥꯕꯅꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯈꯣꯃꯩ ꯃꯥꯗꯤ ꯐꯝꯂꯝꯕꯗꯒꯤ
ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯍꯧꯏ ꯑꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯏꯇꯥꯎ ꯅꯪꯅꯅꯤꯀꯣ ꯅꯪꯅ ꯆꯦꯛꯁꯤꯟꯗꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇ ꯅꯨꯡꯉꯥꯏꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯆꯩꯁꯨ ꯆꯥꯔꯦ ꯍꯅꯨꯕꯤ ꯃꯗꯨꯒꯤ ꯅꯥꯇ꯭ꯔꯪ ꯆꯠꯄ ꯅꯨꯄꯥꯗꯨ ꯑꯣꯏꯅ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯧꯔꯣ ꯑꯩꯗꯤ ꯆꯦꯜꯂꯦꯍꯦ ꯏꯇꯥꯎ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯔꯗꯤ ꯉꯥꯏꯈꯣ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤꯌꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯏꯈꯣ ꯈꯣꯃꯩ ꯃꯥꯗꯤ ꯍꯣꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯆꯦꯟꯕ ꯅꯪꯍꯧꯗꯕ ꯊꯦꯕ ꯃꯥꯗꯤ ꯊꯥꯒꯣꯏ ꯃꯥꯒꯤ ꯆꯩꯁꯨꯗꯨꯅ ꯐꯖꯅ ꯁꯥꯟꯊꯗꯨꯅ ꯐꯨꯕꯤꯔꯤ ꯆꯩ ꯐꯅꯌꯥꯝ ꯆꯥꯔꯕ ꯃꯇꯨꯡ ꯎꯆꯤꯟꯅꯆꯤꯟꯅ ꯊꯧꯒꯤ ꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄꯗꯤ ꯉꯝꯖꯔꯤ ꯊꯦꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯂꯕꯗꯤ ꯈꯟ ꯍꯦꯛ ꯅꯥꯟꯊꯣꯛꯄꯒ ꯍꯧꯊꯥꯗꯨꯅ ꯆꯦꯟꯈꯤ ꯊꯥꯒꯣꯏ ꯁꯥꯎꯅ ꯂꯥꯎꯏ ꯅꯄꯥ ꯌꯥꯟꯕꯤ ꯃꯆꯥꯁꯥ ꯅꯣꯏ ꯃꯇꯨꯡ ꯂꯥꯛꯇ ꯂꯥꯛ ꯅꯉꯛ ꯁꯝꯗꯣ ꯊꯥꯡꯖꯧꯅ ꯃꯇꯧ ꯀꯥꯛꯂꯒ ꯈꯪꯌꯦꯟꯐꯝ ꯑꯁꯤꯗ ꯊꯦꯠꯀꯗꯧꯅꯤ ꯈꯛ ꯑꯁꯨꯝꯅ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯈꯠꯅꯈꯤꯕꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯒꯨꯜꯂꯕꯤꯗꯨ ꯑꯌꯨꯛ ꯑꯗꯨꯗ ꯃꯩꯊꯣꯡ ꯑꯗꯨ ꯁꯧꯔꯥꯡꯅꯅ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯇꯥꯕ꯭ꯔꯥ ꯅꯣꯏ ꯅꯃꯥꯅꯆꯥ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯇꯥꯔꯕ ꯃꯥꯜꯂꯤ ꯏꯕꯦꯝ ꯆꯧꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏꯅꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯒꯨꯜꯂꯕꯤꯗꯨ ꯄ꯭ꯔꯦꯃꯞ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯟꯒꯦ ꯇꯧꯏ ꯃꯁꯤꯗ ꯃꯈꯨꯠ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯥꯞ ꯐꯥꯗꯨꯅ ꯍꯥꯏ ꯀꯔꯤꯅꯣ ꯃꯄꯥ ꯀꯔꯤꯒꯤꯅꯣ ꯃꯔꯝ ꯂꯩꯇꯅ ꯅꯆꯥꯅꯨꯄꯤꯁꯤꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯤꯕ ꯃꯈꯣꯏ ꯃꯄꯥꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯃꯥꯕꯨ ꯐꯨꯒꯦ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝ ꯅꯆꯥꯅꯨꯄꯤꯅ ꯀꯩꯗꯧꯔꯝꯕꯒꯤꯅꯣ ꯃꯔꯝꯗꯣ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯃꯔꯝ ꯍꯥꯏꯕꯨ ꯃꯥꯅ ꯉꯔꯥꯡ ꯃꯃꯥꯇꯣꯟꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤꯅꯤ ꯑꯉꯥꯡ ꯃꯥꯅ ꯃꯃꯥꯇꯣꯟ ꯑꯁꯤꯗ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯂꯩꯔꯤꯕꯁꯤ ꯅꯣꯏ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯅꯪꯁꯨꯅꯤ ꯃꯃꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯃꯃꯥꯇꯣꯟꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯔꯒ ꯅꯪꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦ ꯏꯕꯦꯝ ꯆꯧꯕꯤ ꯃꯥꯗꯤ ꯉꯛꯄꯅ ꯃꯌꯥ ꯎꯝꯁꯤꯟꯒꯅꯤ ꯈꯪꯅ ꯂꯩꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯃꯃꯥꯇꯣꯟꯅ ꯃꯄꯥꯁꯤꯗ ꯑꯣꯏꯗ ꯄꯥꯗ ꯀꯌꯥ ꯑꯃ ꯇꯝꯁꯤꯜꯂꯝꯂꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯃꯥꯗꯤ ꯁꯥꯎꯔꯞꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯄꯥꯕꯅ ꯑꯩꯕꯨ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯒꯦ ꯇꯧꯔꯤꯕꯁꯤꯗꯤ ꯅꯠꯇꯦ ꯑꯩꯅ ꯏꯃꯥꯇꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨ ꯄꯥꯕꯨ ꯎꯍꯧꯕ꯭ꯔꯣ ꯀꯔꯣꯝꯗꯩꯅꯣ ꯈꯪꯗꯦ ꯊꯥꯗꯣꯏꯁꯅ ꯐꯠ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯌꯥꯝ ꯂꯥꯟꯖꯗꯕꯤ ꯁꯥꯗꯨꯅ ꯑꯩꯗꯤ ꯅꯄꯥꯅ ꯁꯦꯜ ꯑꯃꯇ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯄꯤꯔꯝꯗꯕꯗꯨꯗ ꯁꯨꯞꯅꯇꯒꯤ ꯏꯁꯝ ꯆꯝꯅ ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯅꯄꯥ ꯂꯥꯛꯅꯒ ꯑꯣꯏꯅ ꯂꯧꯅ ꯍꯥꯏꯔꯨꯕ ꯈꯛꯇ ꯑꯗ ꯊꯝꯕꯥꯜꯅꯗꯤ ꯑꯩꯕꯨ ꯌꯥꯝ ꯂꯥꯟꯅ ꯈꯜꯂ ꯃꯥꯜꯂꯦ ꯑꯩꯅ ꯁꯦꯜ ꯂꯩꯅ ꯄꯤꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯅ ꯃꯥꯏꯁꯤꯗ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦ ꯑꯩꯅ ꯂꯥꯟꯕꯅꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯜ ꯄꯤꯍꯧꯗꯕꯗꯨꯅ ꯑꯩꯅ ꯂꯥꯟꯕꯅꯤ ꯊꯝꯕꯥꯜ ꯃꯥꯗꯤ ꯂꯣꯏꯔꯦ ꯉꯛꯄꯗꯒꯤ ꯉꯛꯂꯦ ꯁꯥꯎꯕꯗꯒꯤ ꯁꯥꯎꯔꯦ ꯃꯔꯤ ꯁꯨꯛꯂꯩ ꯂꯩꯅꯗꯕ ꯃꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯈꯤꯗꯕ ꯁꯨꯛꯊꯣꯛ ꯊꯣꯛꯈꯤꯗꯕ ꯊꯧꯗꯣꯛ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯉꯥꯡꯂꯛꯂꯤꯕ ꯊꯥꯗꯣꯏꯁꯅꯥꯒꯤ ꯋꯥꯔꯤꯗ ꯁꯥꯎꯃꯟꯕꯅ ꯃꯍꯥꯛ ꯃꯁꯤꯡꯈꯥ ꯄꯣꯛꯈꯥꯏꯔꯒ ꯁꯤꯒꯗꯧꯔꯦ ꯏꯕꯦꯝ ꯆꯥꯎꯕꯤ ꯉꯛꯄꯗꯨ ꯐꯥꯖꯤꯜꯂꯒ ꯇꯞꯊꯅ ꯍꯥꯏ ꯁꯥꯎꯅꯤꯡꯕ ꯄꯨꯝꯕ ꯐꯥꯖꯤꯟꯗꯨꯅ ꯏꯅꯥꯎ ꯅꯪꯒꯤꯗꯨꯗꯤ ꯍꯛꯃꯟꯗ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯑꯗꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯗꯨꯕꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯒ ꯅꯪꯒ ꯃꯔꯩ ꯇꯧꯅꯩ ꯉꯥꯏꯍꯥꯛ ꯂꯥꯎꯅꯩ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯔꯝ ꯑꯗꯨꯒꯤꯗꯤ ꯅꯠꯈꯤꯗꯦ ꯊꯥꯗꯣꯏꯁꯅꯥ ꯀꯞꯁꯤꯟꯅꯔꯛꯏ ꯏꯆꯦ ꯅꯃꯥꯡꯃꯛꯇꯗꯅꯤꯀꯣ ꯊꯝꯕꯥꯜꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯐꯨꯈꯤꯕꯗꯣ ꯅꯃꯥꯡꯃꯛꯇꯗꯅꯤꯀꯣ ꯒꯨꯜꯂꯕꯤꯗꯨ ꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯊꯥꯗꯣꯏꯁꯅꯥꯒꯤ ꯇꯧꯁꯤꯟꯅ ꯃꯇꯧꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯍꯜꯗ ꯑꯣꯏꯅ ꯑꯣꯟꯈꯠꯇꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯣꯏ ꯁꯦꯜ ꯌꯥꯝ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯈꯪ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯣꯏꯗ ꯁꯤꯀꯤ ꯑꯃꯒꯤ ꯁꯦꯜ ꯄꯤꯔꯣꯏ ꯅꯣꯏ ꯁꯤꯒꯦꯔꯥ ꯆꯪꯒꯦꯔꯥ ꯅꯣꯏ ꯊꯣꯛꯄ ꯇꯧꯀꯣ ꯑꯩꯅꯗꯤ ꯅꯣꯏꯕꯨ ꯉꯁꯤꯗꯒꯤ ꯍꯟꯅ ꯌꯦꯡꯂꯔꯣꯏꯗꯧ ꯁꯩꯇꯅ ꯆꯥꯛꯈꯤ ꯍꯟꯅ ꯌꯦꯡꯂꯔꯣꯏꯗꯧ ꯃꯣꯏ ꯃꯄꯥꯒꯤ ꯆꯤꯟꯗꯒꯤ ꯏꯃꯥ ꯏꯆꯥꯗ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯉꯝꯂꯕ ꯊꯝꯕꯥꯜ ꯁꯥꯎꯅ ꯑꯩꯅ ꯏꯃꯥꯇꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯐꯨꯕꯗꯣ ꯄꯥꯕ ꯎꯍꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯎꯔ ꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯔꯕꯞ ꯆꯪꯁꯤꯟ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯇꯨꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯟꯈꯤ ꯌꯥꯝꯅ ꯄꯦꯟꯅ ꯒꯨꯜꯂꯕꯤꯗꯨ ꯈꯪꯂꯧ ꯂꯧꯔꯛꯏ ꯍꯩ ꯅꯪꯅ ꯇꯧꯔꯤꯗꯨ ꯀꯔꯤꯅꯣ ꯊꯝꯕꯥꯜ ꯍꯟꯗꯦ ꯍꯥꯟꯅꯗꯒꯤ ꯃꯄꯥꯕꯨ ꯋꯥꯔꯧꯗꯨꯅꯒ ꯂꯩꯕꯒ ꯃꯍꯥꯛ ꯄꯦꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯇꯨꯅ ꯂꯤꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯑꯁꯦꯡꯕꯗ ꯑꯣꯟꯊꯣꯛꯄꯅꯤ ꯁꯤꯕꯨ ꯑꯩꯅ ꯂꯥꯜꯂꯕ ꯊꯥꯗꯣꯏꯁꯅꯥ ꯃꯈꯖꯥꯏ ꯄꯥꯏꯗꯨꯅ ꯎꯔꯦꯗꯅ ꯃꯣꯏꯇ ꯅꯆꯥꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯁꯦ ꯃꯣꯏꯇ ꯂꯩꯅ ꯑꯁꯨꯝꯅ ꯇꯧꯕ ꯉꯝꯂꯕꯁꯤꯅꯗꯤ ꯃꯣꯏꯇ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯝꯕꯅꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯦ ꯌꯨꯝꯁꯤ ꯂꯩꯕ ꯒꯨꯜꯂꯕꯤꯗꯨ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯐꯨꯊꯕ ꯍꯧꯔꯛꯏ ꯊꯝꯕꯥꯜ ꯆꯩꯅꯥ ꯈꯥꯡꯉꯤ ꯍꯣꯏ ꯃꯥꯏ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ ꯏꯕꯦꯝ ꯆꯥꯎꯕꯤ ꯃꯄꯨꯔꯣꯏꯕꯕꯨ ꯈꯥꯝꯗꯣꯛꯏ ꯊꯥꯗꯣꯏꯁꯅꯥ ꯃꯥꯗꯤ ꯃꯃꯤꯠ ꯄꯦꯟꯅ ꯅꯣꯛꯃꯤ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯤ ꯊꯥꯗꯣꯏ ꯑꯩꯕꯨ ꯈꯥꯝꯃꯨ ꯅꯆꯥꯅꯨꯄꯤ ꯋꯥꯔꯛꯇꯕꯤꯁꯤ ꯃꯁꯤ ꯃꯅꯝ ꯇꯠꯇ꯭ꯔꯤ ꯐꯥꯎ ꯐꯨꯗꯨꯅ ꯋꯥꯔꯛꯀꯦ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯃꯆꯥ ꯃꯄꯥ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯅꯆꯥꯅꯨꯄꯤꯁꯤ ꯁꯤꯕ ꯇꯥꯔꯦ ꯁꯤ
ꯄꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯨ ꯁꯤꯕ ꯇꯥꯔꯦꯅꯦ ꯅꯆꯥꯁꯦ ꯑꯁꯨꯝ ꯑꯔꯥꯟ ꯈꯪꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯋꯥꯈꯛ ꯇꯥꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯏꯍꯤꯡ ꯅꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯔꯤ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯂꯒ ꯀꯨꯜꯂꯕꯤꯗꯨ ꯆꯠꯈꯤ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯗꯨꯅ ꯊꯝꯕꯥꯜ ꯀꯞꯇꯦ ꯍꯧꯖꯤꯛꯁꯨ ꯃꯥ ꯀꯞꯇꯦ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯝꯂꯤꯕꯗꯨ ꯑꯌꯣ ꯍꯥꯏꯗꯦ ꯏꯕꯦꯝ ꯆꯧꯕꯤ ꯃꯆꯥꯒꯤ ꯁꯣꯛꯂꯤꯕ ꯆꯩꯐꯝ ꯃꯃꯤ ꯇꯥꯔꯤꯕꯁꯤꯡꯗꯨꯗ ꯃꯈꯨꯠꯅ ꯅꯥꯟꯗꯨꯅ ꯀꯞꯂꯤ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ ꯅꯪꯁꯤ ꯅꯔꯥꯏꯕꯛ ꯊꯤꯗꯀꯣ 이뱀 싸우비 마사다 강행행이 탐바나 이마 잘라시 까리노 이마기 탐바 낭나 아리도 못 까리노 미능시 강답 마또 마사 누시고 ngamdaba 미시기 낙다 에이코이는 레닝디바 자세 에이코이부 콩쿠떼크라 에이코이수미 마기 마빠우 땅두나 힘들어서 에이코이 ngam가니나 자시마 그시다기 아기 아시크럽 아몽 하나 마기 밤마시다 마이원시던 마기 말할 거 봄다 이하스 딸 자시마 마사기 맞도 세판 맘이 따라봐 마사기 학상 이뱀 싸우비 옌바 ngam데 마푸레이바부수 타모영나 와라우크리 아두나 마수 마사기 와두도 야두나 마마 마사 아니도 유무도 타독두나 삭히람이 다크라기 마뚱니 노마 타도이스나 마산타 하리바 탐발가 강나라마 누파두가 로이나나 자이라우싱가와 푼나 락미네 타도이스나 purai sabini mana sadu lakliba masam kadu thadok phigadu lengchum namadani haigatuna illiba anido nok tuna satminai masanta hariba nupa sisu siolda ngawba nupa oirubana mau oirabasu thamalgi mama atomini khangna selok thokpa yagani khangbana thadoi sana mabu koiribani thadoi sana masu masantagi masak matau phanjabasi ga ngawribani nangna sida aige singka minaise noi hanumbudu uraga gangbiroitro mana ingang mangambahunadi hanubudu watoksi nati basanta aise no yumda pusin mangamgadoribra yumda pusin lai mingaudo ibar machi am tahapla go aini su koiraga nangna mona mingaudo nongaiti is asigi oire kai kau haino nangna pamado kaure loire kai ta basantara ta dara kaino nangna pam khallaga kau hoi ado aina di khasi khalamdo maliko asumna wari saduna satlingai thadoi sanagi lengjum maduda nupa amana gong launa thingsilamduna satki thadoi sana sauna lawi he kanano namitu kaida pange mi salisi udro namitu tangbro khomai onthokduna khomi uhodaba loire phajabada ngawbi nupa masak phajaba amata uba yadabi thadoi sana madi khomai gi masak matau phajabaduda ungaw he gawkri mahak basanta bu gawkri masanta sauna sangsinduna khomai bu phugi tawi oi nang idu sichiro uhdadi soire lankren haibai tabro thadoi sana prabab sangsilaktuna masanta bu laktana singthoklaga hai min uhodra haido nanado tatro onsinduna khomai da mo hai konjel ka to nau thaduna thadoi sana na mingau sibu kai haina kaudino khangjatri khomai masu thadoi sana gi masak matau phajabaduda nokfet tawna khumi ahi min khomai ko o khomai haiba aingondagi chahi khra lamgadau mali ta khomai haina hekta kaurage ado ta khomai sokti ko sokti da kishi tawte basanta saurabla kaino thadoi sana ai yawna nang torshi kai thadoi sana khumde haipe tang paina yenglamlaga khomai do onsindon haire ta khomai chingkabi rabo hoi garure laisu kuramne yumda lage na kumlei bani o adudi puna kumina krasi ish yumda lage anidu wari saduna kumina ki basanta saurabna soni masinu bisidi pura ong amanina sino paning pura kainom ne aiga zamina na atopa masak phajaba nupa ubada ai hundok lamangam pura matam adubudi khapni matungam aingonda narega do kolaga ta basanta kaina kaudu kau narei do nang sadan tharak kaktom numit sidagi khomai ga thadoi sanaga khangnaba nungsinabadu mak hawkre matam khragi matung thadoi sana asi mongni haiba khomai mana su khanglam adubu khomai thadoi sanagi masak matau phajaba amadi thadoi sanagi nupa ado sial thum pai khangbagi thadoi sanaga adumak nungsinarami selok tokpasu kongai ni nomagi namitni khomai maga thadoi sanaga unaba loira matung numidang wairam usilak matam adoida khomai na thadoi sana mabu kunthong phawa thinjilamnaga masu mayum hanaba lambi duda sum lakpani laptatna ahal amana makuda sil khara masing thi du laklibadu hek oi ahal
ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯀꯨꯜꯂꯕꯤꯗꯨꯅꯤ ꯈꯣꯃꯩ ꯃꯤꯔꯛ ꯅꯔꯛ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯣꯜꯂꯤ ꯈꯣꯃꯩ ꯐꯅꯗꯨꯝ ꯇꯥꯟꯖꯔꯦ ꯌꯨ ꯊꯛꯅꯕ ꯁꯦꯜꯅꯒ ꯂꯩꯇ꯭ꯔꯦ ꯑꯥꯗꯒꯤ ꯒꯦꯜꯁꯤꯅ ꯃꯁꯤꯡ ꯊꯤꯗꯅ ꯄꯥꯏꯔꯛꯂꯤꯕ ꯁꯦꯜꯁꯤ ꯍꯦꯛꯇ ꯂꯥꯛꯂꯒ ꯆꯦꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯌꯨ ꯊꯛꯑꯅ ꯊꯛꯇꯣꯛꯈꯤ ꯀꯨꯜꯂꯕꯤꯗꯨ ꯃꯥꯁꯨ ꯐꯤꯐꯝ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯁꯦꯜ ꯑꯗꯨ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯊꯤꯗꯨꯅ ꯆꯠꯂꯤ ꯈꯣꯃꯩ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯂꯤ ꯃꯤ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯀꯨꯜꯂꯕꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯁꯦꯜ ꯑꯗꯨ ꯇꯥꯞ ꯍꯦꯛꯇ ꯂꯥꯛꯂꯒ ꯍꯣꯠꯇꯅ ꯆꯦꯜꯂꯤ ꯀꯨꯜꯂꯕꯤꯗꯨ ꯏꯈꯪ ꯈꯪꯅ ꯂꯥꯎꯗꯨꯅ ꯇꯥꯟꯅꯩ ꯅꯄꯥ ꯌꯥꯟꯕꯤ ꯃꯆꯥ ꯉꯥꯏꯈꯣꯅꯦ ꯍꯨꯔꯥꯟꯕ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯕꯨꯛ ꯃꯅꯥ ꯏꯀꯪ ꯀꯪꯕ ꯃꯈꯩ ꯆꯦꯟꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯑꯗꯨꯃꯛ ꯇꯥꯟꯅꯩ ꯃꯇꯧꯗꯨꯗ ꯈꯣꯃꯩ ꯃꯇꯨꯡ ꯐꯠ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯦꯝꯅꯅ ꯅꯣꯛꯇꯨꯅ ꯁꯨꯒꯠꯂꯝꯃꯤ ꯃꯦ ꯐꯤꯕꯝꯁꯤꯒ ꯑꯩꯒꯁꯨ ꯇꯥꯟꯅꯔꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯑꯩ ꯅꯪ ꯉꯥꯏꯈꯣ ꯃꯍꯥꯄꯥꯄꯤ ꯁꯤꯒꯩꯖꯟ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯅꯔꯥꯏꯕꯛꯇꯨꯗ ꯐꯤꯅꯥꯠꯁꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯣꯡꯈꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯍꯣ ꯅꯣꯏꯒꯤ ꯗꯣꯟꯗ ꯑꯣꯏꯅ ꯊꯣꯡꯉꯨꯔꯣ ꯐꯤꯅꯥꯠꯇꯣ ꯑꯩꯗꯤ ꯆꯠꯂꯦ ꯅꯪꯒꯤ ꯁꯦꯜꯁꯤꯗ ꯄꯨꯛꯁꯤ ꯄꯣꯛꯈꯥꯏꯗ꯭ꯔꯤꯐꯥꯎ ꯌꯨ ꯊꯛꯇꯣꯛꯈꯤꯒꯦ ꯂꯩꯍꯧꯔꯣ ꯇꯥꯟꯅꯔꯅꯨ ꯑꯩ ꯇꯥꯟꯅꯅꯕ ꯍꯣꯠꯅꯕꯗ ꯅꯊ꯭ꯋꯥꯏ ꯃꯆꯥꯗꯣ ꯁꯣꯔꯥꯔꯦꯟ ꯌꯧꯕ ꯁꯣꯏꯔꯣꯏꯌꯦ ꯃꯤ ꯎꯁꯤꯠꯇꯕ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯈꯣꯃꯩ ꯍꯥꯟꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯃꯊꯨꯟ ꯊꯥꯡꯒꯠꯇꯨꯅ ꯆꯦꯟꯈꯤ ꯀꯨꯜꯂꯕꯤꯗꯨ ꯇꯥꯟꯅꯕ ꯉꯝꯗ ꯆꯥꯛꯅ ꯁꯣꯜꯂꯤ ꯏꯌꯥ ꯂꯥꯛꯆꯩꯗ ꯐꯅꯌꯥꯝ ꯁꯦꯜ ꯂꯥꯏꯅꯃꯛ ꯃꯥꯡꯉꯤꯗ ꯑꯗꯨꯕꯨꯗꯤ ꯈꯪꯒꯅꯤ ꯃꯊꯪ ꯊꯦꯡꯅꯕꯗꯗꯤ ꯈꯪꯒꯅꯤꯕ ꯃꯉꯛ ꯁꯝꯁꯤ ꯊꯥꯡꯖꯧꯅ ꯍꯦꯛꯇ ꯆꯕꯠ ꯂꯥꯎꯅ ꯌꯥꯟꯊꯒꯦꯕ ꯅꯣꯡꯃꯁꯨ ꯊꯥꯗꯣꯏ ꯁꯅꯥꯒ ꯈꯣꯃꯩꯒ ꯎꯅꯔꯝꯃꯤ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯥ ꯈꯣꯃꯩ ꯏꯕꯥꯅꯤ ꯆꯦꯜꯂꯁꯤꯕ ꯍꯅꯨꯕ ꯅꯝꯊꯤꯕꯗꯨꯒ ꯂꯩꯃꯤꯟꯅꯕꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯕ ꯅꯝꯊꯤ ꯈꯪꯅ ꯈꯪꯅ ꯑꯍꯜ ꯑꯗꯨ ꯑꯣꯏꯔꯕ ꯅꯄꯥꯒꯨꯝꯕꯗꯨꯗ ꯅꯪꯗꯤ ꯀꯔꯤ ꯂꯩꯔꯤꯕ ꯀꯅꯥꯅꯕꯨ ꯃꯔꯜ ꯑꯁꯨꯛ ꯂꯩꯕ ꯁꯦꯜ ꯅꯝꯊꯤ ꯀꯩ ꯄꯥꯏꯕꯁꯤꯗ ꯑꯩꯅꯒ ꯑꯉꯥꯡ ꯑꯣꯏꯕꯒ ꯉꯥꯏꯍꯥꯛꯀꯤ ꯁꯦꯜꯗ ꯉꯥꯎꯈꯤꯗꯨꯅ ꯂꯩꯔꯨꯕꯅꯤ ꯀꯣꯟꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯌꯥꯝ ꯍꯩꯅꯔꯛꯇ꯭ꯔꯤ ꯇꯜꯂꯦꯕ ꯃꯥꯒ ꯂꯩꯃꯤꯟꯅꯕꯁꯦ ꯆꯦꯟꯕ ꯇꯥꯔꯁꯨ ꯏꯕꯥꯅꯤ ꯇꯔꯥꯏꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯅꯣꯏ ꯍꯅꯨꯕꯒꯤ ꯁꯦꯜ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯣ ꯄꯨꯔꯒ ꯆꯦꯟꯒꯗꯧꯕ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯀꯔꯤꯅꯣ ꯇꯧꯔꯒ ꯆꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯁꯦꯜ ꯌꯥꯎꯗꯅ ꯍꯤꯡꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯏ ꯑꯩꯒꯤꯁꯨ ꯃꯥꯅ ꯁꯥꯕꯤꯕ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯛꯑꯒꯦ ꯑꯗꯣ ꯏꯕꯥꯅꯤ ꯀꯔꯝ ꯀꯥꯟꯗ ꯆꯦꯟꯁꯤ ꯍꯥꯏꯅꯣ ꯍꯌꯦꯡꯁꯦ ꯅꯨꯃꯤꯠꯁꯨ ꯌꯥꯝ ꯐꯩ ꯍꯌꯦꯡ ꯍꯦꯛꯇ ꯆꯦꯜꯂꯁꯤ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯒꯦ ꯅꯪ ꯅꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨ ꯑꯅꯤꯗꯨ ꯆꯦꯟꯕꯒꯤ ꯃꯇꯝ ꯊꯥꯅꯗꯨꯅ ꯃꯌꯨꯝ ꯊꯥꯅꯈ꯭ꯔꯦ ꯊꯥꯗꯣꯏ ꯁꯅꯥ ꯃꯌꯨꯝ ꯌꯧꯕꯒ ꯈꯥꯎ ꯑꯃꯗ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯨꯜꯂꯕꯤꯗꯨꯒꯤ ꯂꯩꯖꯕ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯅꯤ ꯈꯥꯎꯁꯦ ꯀꯥꯡꯈ ꯃꯈꯥꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯒꯦ ꯍꯌꯦꯡ ꯐꯠ ꯄꯨꯔꯒ ꯆꯠꯈꯤꯕ ꯌꯥꯅꯕ ꯀꯅꯥꯅꯕꯨ ꯍꯅꯨꯕ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯅꯒ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯑꯩ ꯉꯝꯃꯣꯏ ꯅꯪꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯊꯣꯛ ꯁꯤꯗꯣꯛꯈ꯭ꯔꯦꯅ ꯈꯜꯂꯣ ꯑꯩ ꯉꯟꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯕꯒ ꯉꯝꯖꯔꯣꯏ ꯑꯗꯨꯅ ꯅꯪ ꯁꯤꯗ꯭ꯔꯤꯉꯩ ꯂꯨꯈ꯭ꯔꯥꯕꯤ ꯃꯤꯡꯊꯣꯜ ꯐꯪꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯖꯈ꯭ꯔꯒꯦ ꯅꯪꯁꯨ ꯅꯪꯒꯤ ꯊꯣꯛꯄ ꯌꯦꯡꯍꯧꯔꯣ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕꯗ ꯅꯠꯇꯅ ꯃꯇꯨ ꯃꯆꯥꯒ ꯐꯥꯎꯕ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕ ꯂꯣꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯗꯧꯔꯤ ꯉꯝꯃꯤꯗꯀꯣ ꯊꯥꯗꯣꯏ ꯁꯅꯥ ꯏꯕꯦꯝꯃ ꯑꯗꯨꯕꯨ ꯌꯦꯡꯕ ꯇꯥꯏ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯉꯁꯤ ꯂꯣꯏꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯂꯥꯛꯂꯔꯤ ꯀꯨꯜꯂꯕꯤꯗꯨ ꯃꯥꯗꯤ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯈꯪꯗꯕꯅ ꯍꯥꯟꯅꯒꯨꯝ ꯑꯗꯨꯃꯛ ꯍꯔꯥꯎ ꯂꯩꯖꯔꯤ ꯊꯥꯗꯣꯏ ꯁꯅꯥ ꯃꯥꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄ ꯋꯥꯅ ꯉꯥꯏꯖꯔꯤ ꯍꯥꯏꯅ ꯌꯧꯁꯤꯜꯂꯛꯂꯦ ꯈꯣꯃꯩ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯂꯦꯞꯂꯔꯤ ꯉꯁꯥꯏ ꯃꯈꯩ ꯈꯣꯃꯩ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯔꯤꯕ ꯊꯥꯗꯣꯏ ꯁꯅꯥ ꯃꯍꯥꯛꯅꯤ ꯊꯣꯡꯅꯥꯎꯗꯒꯤ ꯈꯣꯃꯩꯅ ꯂꯦꯞꯂꯤꯕꯗꯨ ꯎꯏ ꯍꯔꯥꯎꯅ ꯀꯥꯡꯈꯗꯒꯤ ꯃꯥꯅ ꯉꯔꯥꯡ ꯊꯝꯈꯤꯕ ꯈꯥꯎ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯍꯟꯅꯇꯨꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯚꯨꯞ ꯆꯦꯟꯊꯣꯔꯛꯏ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯅꯪ ꯂꯣꯏꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯄꯨꯔꯛꯑꯦ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯑꯩꯗꯤ ꯀꯌꯥꯗ ꯋꯥꯈ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯅꯨꯕꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯇꯥꯔꯦ ꯍꯥꯏꯅꯔꯤꯉꯩ ꯊꯥꯗꯣꯏ ꯁꯅꯥꯅ ꯇꯍꯥꯅ ꯊꯣꯛꯈꯤꯕꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯌꯦꯡꯕ ꯊꯣꯛꯂꯛꯄ ꯀꯨꯜꯂꯕꯤꯗꯨ ꯈꯣꯃꯩꯅ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯎꯔꯤ ꯑꯥꯏ ꯁꯤꯗꯤ ꯅꯍꯥꯟꯒꯤ ꯍꯨꯔꯥꯟꯕꯗꯨꯅꯤ ꯀꯔꯤꯅꯣ ꯃꯥꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈ꯭ꯔꯤꯕꯁꯦ ꯑꯣ ꯁꯣꯏꯗ꯭ꯔꯦ ꯍꯨꯔꯥꯟꯈꯤꯕ ꯁꯤꯌꯣꯜꯗꯨꯗ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯍꯨꯔꯥꯟꯈ꯭ꯔꯕ ꯑꯣ ꯂꯩꯀꯥꯏ ꯍꯨꯔꯥꯟꯕꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯨꯈ꯭ꯔꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯍꯣ ꯑꯩꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛ ꯂꯥꯎꯗꯨꯅ ꯇꯥꯟꯅꯩ ꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯥꯔꯗꯨꯅ ꯃꯌꯥꯝꯁꯤ ꯌꯥꯎꯅ ꯈꯣꯃꯩ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯇꯥꯟꯅꯔꯛꯏ ꯀꯣꯟꯅ ꯊꯪꯗ ꯈꯨꯜꯒꯤ ꯈꯨꯟꯖꯟ ꯌꯧꯔꯝꯗꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥꯕꯨ ꯐꯥꯔꯝꯃꯤ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯈꯣꯃꯩ ꯑꯃꯗꯤ ꯊꯥꯗꯣꯏ ꯁꯅꯥ ꯂꯦꯞꯂꯤ ꯀꯨꯜꯂꯕꯤꯗꯨ ꯈꯣꯃꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯅ ꯍꯥꯏ ꯍꯦ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯒꯤ ꯁꯦꯜ ꯍꯨꯔꯥꯟꯕ ꯄꯤꯂꯛꯇ꯭ꯔꯗꯅ ꯑꯩꯒꯤ ꯅꯨꯄꯤꯁꯤꯃꯨ ꯍꯨꯔꯥꯜꯂꯤꯕꯅꯤ ꯅꯪ ꯏꯕꯣ ꯅꯪ ꯉꯝꯗꯤ ꯉꯝꯃꯤꯍꯦ
ꯅꯪ ꯅꯨꯄꯤ ꯐꯥꯎ ꯍꯨꯔꯥꯜꯂꯦꯕ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯕꯤꯔꯤꯒꯦ ꯅꯨꯄꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤ ꯐꯨꯔꯒ ꯋꯥꯔꯛꯄꯤ ꯅꯨꯄꯥ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯃꯩꯕꯨ ꯐꯨꯒꯦ ꯇꯧꯏ ꯃꯁꯤꯗ ꯊꯥꯗꯣꯏ ꯁꯅꯥꯅ ꯈꯨꯃꯩꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯃꯌꯥꯝ ꯃꯥꯁꯤ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯏꯁꯥ ꯌꯥꯅꯗꯨꯅ ꯅꯨꯡꯁꯤꯅꯗꯨꯅ ꯆꯦꯟꯕꯅꯤ ꯀꯨꯜꯂꯕꯤꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯒ ꯀꯔꯤ ꯃꯌꯥꯝ ꯇꯤꯡꯉꯛ ꯂꯩꯅꯩ ꯅꯨꯄꯤ ꯑꯃꯅ ꯊꯣꯛꯂꯛꯇꯨꯅ ꯁꯥꯎꯔꯛꯅ ꯀꯔꯤꯅꯣꯅꯦ ꯊꯥꯗꯣꯏ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕ ꯃꯧ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯗꯨꯕꯣ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ ꯈꯨꯃꯩꯅ ꯑꯁꯦꯡꯕꯅꯤ 이반이 이사 야나두나 누시나두나 젤라시 하이나 젠자바니 꿀라비두나 마얌 마시기 누빠시 후란 마는 와 타자비루 마는 이기 누피부 기현두나 답다우두나 파마니 아두나 마시기 누피 후란시 마시 와락시 타도이사나 사우랍나 한진 하려무다다 가기노 나나시 양 타자리시 와 이반이 이사 야나두나 젠바니 하이바 아이싱아 시다기 낭기 누피 오이지 마기 누피 오이그래 그리기노 하이시 타도이사다 오사다 ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨ ꯅꯠꯇꯦ ꯅꯪ ꯑꯩꯁꯤ ꯇꯁꯦꯡꯅ ꯊꯥꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯕ꯭ꯔꯣ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯊꯥꯗꯣꯏꯁꯅꯥ ꯀꯔꯤ ꯉꯥꯡꯒꯅꯨ ꯅꯪ ꯃꯧꯅꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯒꯅꯨ ꯆꯠꯂꯣ ꯅꯪꯒꯤ ꯅꯨꯄꯥ ꯍꯅꯨꯕꯁꯦ ꯃꯅꯞ ꯊꯣꯠ ꯇꯧꯕ ꯃꯈꯩ ꯃꯁꯤꯗ ꯁꯤꯠꯂꯔꯤꯕꯁꯦ ꯌꯦꯡꯉꯣ ꯀꯞꯂꯤꯕꯁꯦ ꯌꯦꯡꯅꯤꯡꯗꯦ ꯃꯁꯤꯕꯨ ꯁꯤꯟꯗꯨꯅ ꯅꯌꯨꯝꯗ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯍꯥꯏ ꯏꯕꯨꯡꯉꯣ ꯃꯧ ꯄꯥꯝꯕ ꯅꯪꯕꯨꯁꯨ ꯆꯠꯂꯣ ꯄꯥꯈꯪ ꯁꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯅꯁꯛꯁꯨ ꯐꯖꯩ ꯃꯧꯁꯤ ꯅꯠꯇꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯑꯃ ꯑꯣꯏꯅ ꯂꯧꯀꯣ ꯑꯔꯦꯝꯕꯗ ꯃꯧ ꯂꯧꯔꯒ ꯅꯄꯨꯟꯁꯤꯗꯣ ꯀꯥꯡꯈꯣꯡ ꯆꯥꯏꯅꯕꯅꯤ ꯊꯥꯗꯣꯏꯁꯅꯥꯅ ꯃꯁꯤꯒꯤ ꯍꯅꯨꯕꯁꯦ ꯀꯥꯏꯅꯕꯗꯤ ꯉꯝꯒꯅꯤ ꯑꯗꯨꯒ ꯇꯥꯈꯣꯃꯩ ꯀꯥꯏꯅꯕꯗꯤ ꯉꯝꯃꯣꯏ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯃꯌꯥꯝꯅ ꯐꯅ ꯆꯥꯃꯔꯛ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯈꯣꯡꯐꯝꯁꯤ ꯍꯣꯡꯅꯔꯣꯏ ꯅꯨꯄꯤ ꯑꯃꯅ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯛꯏ ꯀꯔꯤ ꯑꯐꯥꯎꯕꯤ ꯃꯤꯒꯤ ꯏꯃꯨꯡ ꯊꯨꯒꯥꯏꯕ ꯌꯥꯕ ꯊꯨꯒꯥꯏꯔꯝꯂꯒ ꯄꯦꯜꯂꯦ ꯍꯥꯏꯔꯕ ꯀꯥꯟꯗ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯂꯩꯁꯥꯕꯤꯗ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯦ ꯑꯩꯅ ꯆꯠꯅꯤꯡꯕ ꯆꯠꯀꯅꯤ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯃꯁꯤꯗ ꯅꯣꯏꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯍꯦ ꯅꯪ ꯑꯃꯨꯛꯀꯁꯨ ꯅꯈꯖꯥꯏꯗꯨ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯥ ꯊꯥꯗꯣꯏꯁꯅꯥ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯑꯐꯥꯎꯕꯤꯅꯤ ꯃꯥꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯨꯃꯩꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯛ ꯄꯥꯏ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯇꯨꯅ ꯆꯠꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯏꯋꯥ ꯅꯥꯏꯅꯤꯡꯉꯤ ꯅꯥꯏꯅꯤꯡꯗꯦ ꯇꯣꯛꯀꯅꯤ ꯃꯁꯤ ꯑꯩꯒꯤ ꯏꯊꯧꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯏꯃꯥꯏꯕꯦꯝꯃ ꯀꯌꯥꯗ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯅꯨꯄꯤꯅꯨꯅꯤ ꯃꯌꯥꯝ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯃꯉꯛ ꯍꯥꯏꯒꯠꯂꯤꯕ ꯅꯨꯄꯤꯁꯦ ꯇꯥꯟꯅꯔꯒ ꯃꯔꯨꯁꯤ ꯁꯤꯠ ꯅꯥꯟꯅ ꯑꯝꯇ ꯀꯣꯛꯎꯁꯤꯕ ꯀꯣꯛꯎꯁꯤ ꯃꯔꯨ ꯑꯁꯤ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯎꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯈꯔ ꯈꯨꯃꯩ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯃꯔꯨ ꯀꯣꯛꯅꯕ ꯇꯥꯟꯅꯈꯤ ꯀꯨꯜꯂꯕꯤꯗꯨ ꯀꯞꯉꯥꯡ ꯇꯧꯅ ꯊꯥꯗꯣꯏ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛꯅꯍꯜꯂꯝꯂꯒ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯒꯅꯣ ꯅꯪ ꯌꯥꯎꯗ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯅꯨꯄꯤ ꯑꯃꯅ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯅꯤꯡꯗꯕꯅ ꯈꯨꯔꯥ ꯈꯔ ꯀꯞꯂꯕꯗꯤ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥꯁꯨ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯐꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯕꯤ ꯑꯃꯒꯤ ꯍꯥꯛꯇꯛꯇ ꯅꯇꯨ ꯅꯆꯥꯁꯨ ꯀꯥꯏꯅꯔꯦ ꯑꯣꯛꯇꯕꯤꯁꯤꯅꯁꯨ ꯈꯨꯔꯥꯕꯨ ꯍꯧꯖꯤꯛꯇꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯄꯦꯜꯂꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯈꯨꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯗꯤ ꯈꯨꯔꯥ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕꯤꯌꯨꯁꯤ ꯂꯩꯔꯦ ꯅꯍꯥꯟ ꯃꯈꯩ ꯅꯤꯡꯁꯤꯡꯂꯨꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥ ꯊꯝꯕꯥꯜ ꯉꯁꯤꯗꯤ ꯀꯨꯜꯂꯕꯤꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯈꯜꯂꯨꯔꯒ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯍꯥꯛꯅ ꯁꯥ ꯁꯟ ꯐꯨꯕꯒꯨꯝ ꯐꯨꯈꯤꯕ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯗꯣ ꯅꯨꯃꯤꯠꯇꯨꯃ ꯆꯔꯥꯡꯅꯗꯨꯅ ꯑꯗꯨꯃꯛ ꯍꯧꯈꯤ ꯀꯨꯜꯂꯕꯤꯗꯨ ꯃꯍꯥꯛ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯊꯟꯇ ꯂꯩꯔꯤ ꯇꯧꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯅꯥꯛꯇꯁꯨ ꯆꯠꯂꯨꯕ ꯉꯝꯗ꯭ꯔꯦ ꯁꯤꯕ ꯉꯝꯗ ꯁꯤꯕ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯕ ꯀꯥꯏꯅ ꯂꯦꯜꯂꯤ ꯁꯤꯌꯨꯔ ꯃꯥꯜꯂꯦꯀꯣ ꯀꯔꯃꯒꯤ ꯐꯣꯜ ꯐꯪꯕ ꯍꯥꯏꯕꯗꯣ ꯃꯃꯥ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨ ꯏꯆꯥꯕꯨ ꯊꯑꯣꯏꯔꯨꯗꯕꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩ ꯉꯁꯤꯗꯤ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦꯅꯦ ꯏꯔꯥꯜ ꯃꯌꯥꯝ ꯑꯁꯤꯅ ꯅꯃꯥ ꯅꯆꯥꯒꯤ ꯃꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯏꯕꯦꯝꯆꯧꯕꯤ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯊꯥꯗꯣꯏꯁꯅꯥ ꯃꯍꯥꯛꯇꯤ ꯀꯝꯗꯧꯔꯤ ꯂꯩꯀꯥꯏ ꯃꯤꯅ ꯐꯥꯗꯨꯅ ꯃꯔꯨꯁꯨ ꯀꯣꯛꯊꯣꯛꯈꯤꯕꯅ ꯃꯁꯝ ꯑꯃꯠꯇꯁꯨ ꯍꯧꯔꯝꯗꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯃꯀꯣꯛ ꯑꯗꯨ ꯐꯤ ꯈꯨꯝꯗꯨꯅ ꯂꯩꯔꯤ ꯈꯨꯃꯩ ꯃꯥꯁꯨ ꯃꯔꯨ ꯀꯣꯛꯂꯤꯕꯅꯤ ꯑꯗꯨ ꯃꯥꯗꯤ ꯅꯨꯄꯥꯅꯤ ꯀꯔꯤꯁꯨ ꯈꯟꯗ ꯃꯍꯥꯛꯇꯤ ꯂꯩ ꯊꯥꯗꯣꯏꯁꯅꯥ ꯃꯥꯗꯤ ꯈꯨꯃꯩꯒꯤ ꯃꯃꯥ ꯃꯄꯥꯅꯁꯨ ꯃꯧꯅꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯝꯃꯤ ꯃꯇꯝ ꯈꯔꯗꯤ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯈꯨꯃꯩ ꯊꯕꯛ ꯑꯝꯇ ꯁꯨꯗ ꯊꯥꯗꯣꯏꯁꯅꯥꯅ ꯄꯨꯔꯛꯄ ꯁꯅꯥ ꯅꯨꯄꯥ ꯁꯤꯜ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯁꯦꯜꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯂꯣꯏꯈꯤꯕꯗꯒꯤꯗꯤ ꯑꯅꯤꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯍꯧꯔꯛꯂꯝꯃꯤ ꯈꯨꯃꯩ ꯃꯥꯗꯤ ꯊꯕꯛ ꯁꯨꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯅꯨꯄꯥ ꯑꯣꯏꯔꯨꯕꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯨꯔꯥꯟꯕꯒꯤ ꯁꯤꯟꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟꯈꯤꯔꯝꯃꯤ
ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯁꯅꯥ ꯍꯨꯔꯥꯜꯂꯝꯕꯗꯒꯤ ꯃꯄꯨꯅ ꯐꯥꯗꯨꯅ ꯌꯥꯝ ꯁꯥꯊꯤꯅ ꯐꯨꯔꯛꯄꯗꯒꯤ ꯃꯈꯣꯡꯗꯨ ꯆꯠꯄ ꯉꯝꯈꯤꯔꯝꯗꯦ꯫ ꯈꯣꯡꯃꯩ ꯃꯍꯥꯛ ꯁꯣꯏꯅꯥꯏꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯀꯨꯜꯂꯕꯤꯗꯨꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯋꯥꯇ ꯄꯥꯗꯅ ꯁꯅꯥꯅ ꯌꯣꯝꯗꯨꯅ ꯃꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯊꯥꯗꯣꯏ ꯁꯅꯥꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄꯗꯅ ꯄꯤꯛ ꯊꯟꯗꯨꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯋꯥꯅ ꯅꯣꯡꯃꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯔꯥ ꯇꯥꯟꯗꯨꯅ ꯂꯦꯟꯕ ꯄꯨꯟꯁꯤ ꯑꯃꯗ ꯊꯥꯗꯣꯏ ꯁꯅꯥ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗ ꯂꯦꯟꯈꯤꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔ ꯃꯥꯜꯂꯦꯀꯣ ꯀꯔꯃꯒꯤ ꯐꯣꯟ ꯍꯥꯏꯕꯗꯣ꯫ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯗꯨꯅ ꯀꯔꯃ ꯑꯣꯏꯅ ꯂꯥꯛꯂꯕꯗ ꯃꯤꯑꯣꯏꯕ ꯀꯅꯥꯅꯕꯨ ꯊꯩꯗꯨꯅ ꯆꯦꯟꯕ ꯉꯝꯒꯅꯤ, ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫